Hello ma'am, Hakchangsi yam nungai ngasisi. Ina magai live thazabani adubu. Hakchangsi ngarang lok khara nong khara cholure. Nong khara cholureda kena tore haitare Hakchangsi yam nungai tre. Ai caption de idum yam ubiramgan. Ai idum live thagrabnina. Sum ma'am wari ngahak sum saningba haitare. Ado live thazarapkan. Tawbagidi Hakchangsi nungai di natre. Ngaranggi nong khara chubada lok khara cholure. Ado isasi nungai tre. Asiga famungda hogatre guli chasildaga leiraba haitare. Ma'am live tumai onsinbiro wari sasi. Ma'am ngaktang wari sasi. Ai live si thengnabidi yaw taragadi. Subscribe, like, share, comment tawsinbiramuko. Ai Hakchangsi yam nungaitaba haitare ngasisi. Ma'am ngaktang wari sadaga isasi itam. Kena tawbra haida live thazarapkan ma'am changsinbiro live si. Ai live si mayeng tabiyo. Ai live si kuina thazaroi. Kayno haraganda. Kamini sinbiro. Hakchangsi yam nungaitre. Yam live share comment tawsinbiramu. Captain Gaming, Captain Gamay haimiko. Nauna aigi channel sida changbirapu taragadi subscribe, like, share, comment tawsinbiramu. Aina thai mayamga sum ngaktang wari saningna thazarappaniko. Captain Thagachari Captain Gaming comment achen haiko. ठीक है कमेंट पाजगे. Firstly, welcome to live. Thank you for joining us. And Captain Gamay, firstly like subscribe करो बाद में like share करो. Comment achen पाजरे comment पारेको. मैं comment पाबियो है. मैम ngakhtang wari sasiko. Aduga aigi live si share thokpiyo. Tawbaidi Hakchangsi kya nungaite ngasisiko. Ai Hakchang ngarang nong khara cholure aduna isasi nungaitre. Aigi famungde hendoktre haitare. Nong khara cholure isasi nungaitaba. Mayamga sum wari saningna live thazarappanne. Ngaktang mayamga wari sanaragako. Kentokena adu Captain Gamay subscribe tawbirabo. Subscribe. Firstly subscribe. You have to done subscribe and like share. GG hi hello how. Thank you. GG firstly ahanbada GG live channel subscribe करो and live share करो. कमेंट लिखियो.
जी कमेंट लिखियो ngakhtang wari saseko hello guys ngakhtang wari saseko ma'am live share tauthokpiyo ꯁꯨꯝ ꯃꯌꯥꯝ ꯉꯥꯛꯇꯪ ꯑꯗꯨꯝ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯁꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝꯅ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯅꯧꯕ ꯑꯗꯨꯒ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯂꯤꯈꯤꯌꯣ ꯀꯃꯦꯟ ꯏꯁꯤꯟꯕꯤꯔꯛꯄ ꯄꯥꯎꯅꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯚꯁꯤ ꯀꯔꯤ ꯇꯧꯁꯤꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏꯚꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒ ꯁꯨꯝ ꯑꯩ ꯂꯥꯏꯚ ꯊꯥꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯤꯜ ꯇꯧꯕ ꯑꯗꯨꯗ ꯑꯩ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯉꯒꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯖꯤꯁꯤ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯖꯤꯁꯤ ꯈꯔ ꯂꯩꯊꯣꯛꯑ ꯆꯠꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯖꯤꯁꯤ ꯎꯈꯤꯗ꯭ꯔꯦ ꯃꯥ ꯀꯃꯦꯟ ꯋꯥꯟꯁ ꯑꯃꯈꯛꯇꯪ ꯍꯥꯏ ꯍꯥꯏꯔꯝꯃꯒ ꯂꯩꯈ꯭ꯔꯦꯀꯣ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯈꯩ ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯚ ꯊꯥꯕꯅꯦ ꯉꯁꯤꯗꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯐꯃꯨꯡꯗ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯃꯌꯥꯝ ꯅꯧꯅ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯏꯆꯝ ꯆꯝ ꯈꯪꯗꯦ ꯃꯌꯥꯝ ꯀꯔꯤ ꯇꯧꯁꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯁꯦꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏꯗ ꯄꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯅꯤꯡꯕꯒꯤ ꯐꯤꯜ ꯇꯧꯖꯩ ꯃꯤ ꯌꯦꯡꯉꯤꯁꯤ ꯃꯈꯣꯏ ꯃꯤ ꯑꯅꯤꯗꯤ ꯌꯦꯡꯉꯛꯄ ꯖꯤꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯖꯤꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯉꯥꯛꯆꯪꯗꯤ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯃꯥ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯒꯠꯈꯤꯕ ꯃꯌꯥꯝꯁꯦ ꯍꯧꯒꯠꯄꯁꯤꯗ ꯕꯣꯔꯤꯡ ꯑꯣꯏꯕꯖꯥꯠꯂ ꯑꯗꯨ ꯃꯌꯥꯝ ꯈꯜꯂꯒ ꯑꯩ ꯍꯧꯒꯠꯆꯔꯒꯦꯀꯣ ꯃꯤꯁꯤ ꯆꯪꯉꯛꯇ꯭ꯔꯤ ꯃꯌꯥꯝ ꯉꯥꯏꯈꯤꯁꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯦꯕꯀꯣ
ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯨ. ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯃꯌꯥꯝꯅ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕꯗꯨꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ. ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯦ. ꯃꯤꯁꯤ ꯆꯪꯉꯛꯄ ꯉꯥꯛꯇꯪ ꯉꯥꯏꯁꯤꯀꯣ ꯃꯌꯥꯝ. ꯀꯦꯞꯇꯦꯟ ꯒꯦꯃꯤꯡ ꯒꯥꯃꯩ ꯍꯥꯏꯀꯣ, ꯀꯦꯞꯇꯦꯟ ꯒꯥꯃꯩ. ꯀꯃꯦꯟ ꯑꯆꯦꯟ ꯍꯥꯏꯀꯣ, ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯍꯥꯏꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯛꯄ ꯃꯥꯜꯂꯤ. ꯑꯗꯨ ꯆꯪꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯕ ꯇꯨꯝꯗ꯭ꯔꯒꯗꯤ ꯀꯨꯏꯅ ꯐꯝꯕꯗꯣ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯦ. ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ. ꯀꯃꯦꯟꯁꯦ ꯑꯩꯅ ꯎꯗꯕꯩ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ, ꯀꯃꯦꯟꯁꯦ ꯏꯂꯥꯛ ꯂꯥꯛꯇꯦꯀꯣ. ꯀꯃꯦꯟꯁꯤ ꯏꯂꯥꯛ ꯂꯥꯛꯇꯦ. ꯅꯥꯎꯕꯤ ꯏꯔꯣꯝꯀꯣ, ꯑꯥꯏ ꯑꯦꯝ ꯅꯥꯎꯕꯤ. ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ. ꯅꯥꯎꯕꯤꯁꯤ ꯀꯔꯤ ꯂꯝꯗꯩꯅꯣ? ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯅꯥꯎꯕꯤ ꯏꯔꯣꯝ ꯍꯥꯏꯀꯣ, ꯅꯥꯎꯕꯤ ꯏꯔꯣꯝ. ꯑꯩꯁꯤ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯥꯎꯕꯤꯔꯣꯝ. ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯗꯨ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯅꯤ, ꯑꯗꯨꯝ ꯊꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯅꯤꯡꯕꯗꯣ. ꯑꯗꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯅꯥꯎꯕꯤꯔꯣꯝꯁꯦ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ. ꯑꯥꯏ ꯑꯦꯝ ꯅꯥꯎꯕꯤ ꯍꯥꯏꯔꯝꯕꯗꯤꯀꯣ. ꯅꯥꯎꯕꯤꯔꯣꯝꯁꯦ ꯄꯥꯡꯒꯟ ꯇꯥꯕꯤꯅꯤ ꯍꯥꯏꯌꯦꯀꯣ. ꯄꯥꯡꯒꯟ ꯇꯥꯕꯤ ꯀꯔꯤ ꯂꯝ? ꯅꯥꯎꯕꯤꯔꯣꯝ ꯄꯥꯡꯒꯟ ꯇꯥꯕꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯅꯣ? ꯅꯥꯎꯕꯤꯔꯣꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯗꯦ. ꯉꯁꯤꯁꯦ ꯉꯔꯥꯡꯁꯦ ꯅꯣꯡ ꯈꯔ ꯆꯨꯏꯌꯦ. ꯅꯣꯡ ꯈꯔ ꯆꯨꯕꯗꯨꯗ ꯅꯣꯡ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯐꯃꯨꯡꯗ ꯀꯨꯜꯂꯒ ꯂꯩꯔꯦ. ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ, ꯂꯣꯛ ꯊꯨꯡꯖꯤꯟꯗꯅ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯅꯉꯥꯏꯗꯤ ꯑꯩ ꯍꯣꯠꯅꯖꯒꯦ. ꯚꯤꯗꯤꯑꯣꯗꯤ ꯂꯥꯛꯑꯅꯤ, ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯂꯥꯛꯑꯅꯤ. ꯂꯥꯛꯄꯕꯨꯗꯤꯀꯣ ꯊꯥꯒꯠꯂꯛꯑꯅꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯨꯅ ꯑꯩ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ. ꯅꯥꯎꯕꯤꯔꯣꯝꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ. ꯏꯟꯗꯣꯝꯆꯥ ꯅꯥꯎꯕꯤ ꯃꯥꯜꯂꯤꯀꯣ, ꯄꯥꯡꯒꯟ ꯇꯥꯕꯤꯒꯤ. ꯑꯩ ꯅꯤꯡꯁꯤꯡꯉꯦꯀꯣ, ꯋꯥꯈꯜ ꯂꯥꯛꯑꯦ. ꯑꯗꯣ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ ꯏꯟꯗꯣꯝꯆꯥ. ꯀꯃꯦꯟ ꯎꯈꯤꯗ꯭ꯔꯦꯀꯣ, ꯑꯩ ꯅꯥꯎꯕꯤ ꯍꯥꯏꯔꯝꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯀꯃꯦꯟ ꯏꯕꯤꯌꯨꯀꯣ. ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕꯒꯤ ꯏꯟꯇꯔꯦꯁ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯤꯌꯔꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯄꯥꯝꯕ ꯄꯣꯛꯆꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯏꯔꯣꯝ ꯅꯥꯎꯕꯤꯁꯤ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯀꯣ, ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯥꯏ ꯑꯦꯝ ꯅꯥꯎꯕꯤ ꯍꯥꯏꯔꯝꯃꯦ, ꯂꯩꯐꯝ ꯍꯥꯏꯔꯝꯃꯦ, ꯄꯥꯡꯒꯟ ꯇꯥꯕꯤꯗꯩꯅꯤ ꯍꯥꯏꯔꯝꯃꯦ, ꯃꯥꯡꯈ꯭ꯔꯦꯀꯣ. ꯑꯗꯨꯅ ꯌꯥꯗ꯭ꯔꯤ ꯏꯁꯥ. ꯏꯔꯣꯝ ꯅꯥꯎꯕꯤ ꯚꯤꯗꯤꯑꯣꯁꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ. ꯑꯗꯣ ꯍꯧꯒꯠꯀꯦ. ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯚꯥꯏ? ꯑꯁ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯝꯕꯅꯤ. ꯍꯛꯆꯥꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯍꯛꯆꯥꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯂꯥꯏꯚ ꯃꯌꯥꯝꯒ ꯁꯨꯝ ꯂꯥꯏꯚ ꯊꯥꯅꯤꯡꯕ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯅꯤ. ꯑꯗꯨꯝ ꯊꯥꯅꯤꯡꯕꯒ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯕ. ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ. ꯏꯝꯔꯥꯟ ꯈꯥꯟ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯏꯝꯔꯥꯟ? ꯅꯥꯎꯕꯤ ꯏꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯀꯣ. ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯪꯉꯦ. ꯏꯟꯗꯣꯝꯆꯥ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯀꯃꯦꯟ ꯏꯕꯗꯨ ꯀꯨꯏꯅ ꯆꯪꯉꯤꯀꯣ. ꯅꯥꯎꯕꯤ ꯏꯔꯣꯝꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ. ꯏꯝꯔꯥꯟ ꯈꯥꯟꯗꯤ ꯀꯩꯗꯧꯔꯤꯅꯣ? ꯑꯣ, ꯍꯤꯞꯄꯤ. ꯑꯩꯁꯨ ꯍꯤꯞꯄꯤ. ꯅꯚꯏꯁꯤ ꯌꯥꯗ꯭ꯔꯦ, ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ. ꯅꯚꯏꯁꯤ ꯂꯣꯡꯗꯥ ꯇꯥꯔꯦ ꯍꯧꯖꯤꯛ. ꯌꯥꯗ꯭ꯔꯦ.
ꯃꯥꯅꯤ ꯀꯩꯀꯥ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣ ꯗꯨꯀꯥꯟ ꯊꯤꯡꯉ ꯂꯩꯍꯧꯔꯤꯗꯨꯅ ꯗꯨꯀꯥꯟ ꯐꯝꯗ꯭ꯔ ꯃꯥꯜꯂꯦ ꯌꯦꯔꯨꯝ ꯅꯥꯎꯕꯤꯁꯤ ꯗꯨꯀꯥꯟꯒ ꯊꯤꯡꯈ꯭ꯔꯦ ꯗꯨꯀꯥꯟ ꯍꯥꯡꯍꯧꯗꯦ ꯗꯨꯀꯥꯟ ꯀꯩꯅꯣ ꯊꯤꯡꯒꯤꯜꯍ ꯂꯩꯍꯧꯋꯦ ꯑꯗꯣ ꯏꯝꯔꯥꯟ ꯈꯥꯟ ꯑꯩꯒꯤ ꯅꯧꯅ ꯆꯦꯅꯦꯜ ꯆꯪꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨꯀꯣ ꯍꯟꯗꯛ ꯑꯩꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯩ ꯑꯣꯏꯅ ꯉꯝꯗꯣꯔꯤꯅꯣ ꯏꯕꯥꯏ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯆꯣꯠꯂꯨꯔꯦ ꯅꯣꯡ ꯈꯔ ꯆꯣꯠꯄꯗꯨꯗ ꯂꯣꯛ ꯈꯔ ꯊꯨꯡꯉꯦ ꯑꯗꯨꯅ ꯑꯔꯨꯝꯁꯤ ꯍꯧꯒꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯣꯛ ꯊꯨꯡꯉꯤꯉꯩ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛꯀ ꯑꯩꯅ ꯊꯥꯕꯤꯗꯨ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦꯗꯅ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗ ꯏꯁꯥꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯝ ꯁꯥꯎꯔꯒ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯗ ꯏꯁꯥꯁꯤ ꯄꯨꯔꯥ ꯕꯦꯔꯥ ꯌꯥꯝ ꯀꯥꯔꯦꯗ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯂꯩꯔꯤꯁꯤ ꯅꯃꯉꯩꯁꯤꯗꯁꯨ ꯃꯣꯏ ꯐꯃꯨꯡꯗ ꯂꯩꯕ ꯅꯠꯇꯦ ꯀꯨꯏꯔꯕꯅꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛꯇꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯅꯃꯥꯟꯅꯕ ꯑꯇꯩꯗꯨ ꯁꯤꯌꯥꯔ ꯍꯥꯏꯗꯤ ꯏꯝꯔꯥꯟ ꯈꯥꯟ ꯅꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣꯕꯀꯣ ꯆꯦꯅꯦꯜꯅ ꯑꯩꯒꯤ ꯌꯨꯇꯨꯞ ꯂꯤꯡꯇꯨꯀꯣ ꯅꯪ ꯅꯣꯏ ꯆꯪꯁꯤꯜꯂꯒ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯌꯣꯕ ꯌꯥꯗꯦ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯃꯣ ꯅꯥꯎꯕꯤ ꯏꯔꯣꯝ ꯗꯨꯀꯥꯟ ꯊꯤꯡꯉꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯗꯨꯀꯥꯟ ꯊꯤꯡꯉꯤꯗꯨ ꯗꯨꯀꯥꯟ ꯊꯤꯡꯉ ꯂꯩꯍꯧꯔꯦ ꯁꯨꯝ ꯅꯃꯥꯟꯅꯕ ꯑꯇꯩꯗꯁꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣꯕ ꯏꯝꯔꯥꯟ ꯈꯥꯟ ꯑꯩꯅꯦ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗ꯭ꯔꯕꯗ 500 ꯈꯣꯝꯕ ꯀꯥꯟꯗ ꯑꯩꯅ ꯒꯤꯐ ꯑꯋꯦ ꯄꯤꯒꯅꯦꯕ ꯈꯪꯕ꯭ꯔꯥ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ 500 ꯍꯥꯏꯁꯤ ꯅꯪ ꯁꯨꯝ ꯅꯃꯥꯟꯅꯕ ꯑꯇꯩ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣꯕ ꯑꯩ ꯒꯤꯐ ꯑꯋꯦ ꯇꯧꯒꯅꯦꯕꯀꯣ ꯑꯩꯅ ꯇꯣꯉꯥꯟꯅ ꯅꯪꯒꯤ ꯏꯁꯄꯦꯁꯦꯜꯂꯤ ꯑꯣꯏꯅ ꯒꯤꯐ ꯑꯋꯦ ꯄꯤꯅꯦꯕ ꯅꯪ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛꯇꯪ ꯅꯪ ꯈꯣꯝꯕꯤꯔꯛꯑꯣꯕꯀꯣ ꯅꯪ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯒ ꯅꯪꯒꯤ ꯀꯩꯅꯣ ꯈꯪꯅ ꯆꯥꯟꯅ ꯃꯔꯨꯞꯁꯤꯡꯗꯣ ꯅꯥꯎꯕꯤꯔꯣꯝꯁꯦ ꯃꯦꯁꯦꯖ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯅꯥꯎꯕꯤꯔꯣꯝꯁꯦ ꯍꯣꯏ ꯏꯚꯥꯏ ꯇꯧꯔꯛꯑꯣ ꯑꯗꯣ ꯅꯥꯎꯕꯤꯔꯣꯝ ꯃꯥꯡꯈ꯭ꯔꯦ ꯅꯥꯎꯕꯤꯔꯣꯝ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯣ ꯑꯩ ꯈꯪꯗꯦꯀꯣ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯈꯪꯗꯦ ꯗꯨꯀꯥꯟ ꯐꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯁꯤ ꯅꯥꯎꯕꯤꯔꯣꯝ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯦ ꯑꯁꯥꯡꯕꯒꯤꯔꯣꯏ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯝꯇ ꯅꯧꯅ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃ ꯇꯧꯔꯛꯏꯁꯤ ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯇꯧꯔꯛꯀꯦ ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯍꯣꯏ ꯇꯧꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯁꯨ ꯑꯃ ꯇꯧꯔꯛꯀꯦ ꯇꯧꯁꯤꯜꯂꯛꯑꯣ ꯌꯥꯔꯤꯉꯩ ꯇꯧꯁꯤꯟꯕꯤꯔꯛꯑꯣꯀꯣ ꯍꯧꯖꯤꯛꯀꯤꯁꯨ ꯑꯃ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃ ꯇꯧꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯍꯥꯏꯀꯣ ꯇꯧꯔꯛꯑꯣ ꯇꯧꯁꯤꯜꯂꯛꯑꯣ ꯏꯔꯣꯝ ꯅꯥꯎꯕꯤ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯚꯥꯏ ꯑꯗꯨꯅ ꯏꯔꯣꯝ ꯅꯥꯎꯕꯤ ꯃꯥꯡꯈ꯭ꯔꯦ ꯅꯥꯎꯕꯤ ꯏꯔꯣꯝ ꯍꯥꯏꯕ ꯅꯥꯎꯕꯤꯔꯣꯝꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯔ ꯍꯥꯏꯁꯦ ꯂꯣꯛ ꯊꯨꯡꯕꯩꯔꯣ ꯃꯥꯅꯤ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯑꯁꯤ ꯏꯁꯥꯁꯦ ꯂꯣꯛ ꯊꯨꯡꯗꯅꯅꯦ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯍꯧꯒꯦ ꯇꯧꯈꯠꯄꯗ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯝ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯝꯔꯥꯟ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯖꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯅꯣꯏꯅ ꯂꯥꯏꯚ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯁꯦꯡꯅ ꯎꯕ꯭ꯔꯕ ꯑꯩꯁꯦ ꯍꯣꯏ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯚꯤꯗꯤꯑꯣ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯁꯦꯡꯅ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯡꯗꯕ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨ ꯆꯠꯄ ꯈꯣꯠꯄ ꯑꯗꯨ ꯆꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯦꯡꯅ ꯎꯕ꯭ꯔꯥ ꯑꯗꯨꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯏꯔꯣꯝ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯏꯔꯣꯝ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯏꯔꯣ ꯍꯥꯏꯔꯝꯃꯒ ꯃꯥꯡꯈ꯭ꯔꯦꯀꯣ ꯏꯔꯣꯝ ꯅꯥꯎꯕꯤꯁꯦ ꯁꯦꯡꯉꯦ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯅꯨꯃꯤꯠꯇꯨ ꯑꯗꯨꯅꯤ ꯏꯝꯔꯥꯟ ꯍꯧꯖꯤꯛꯁꯤ ꯑꯗꯣ ꯌꯥꯔꯤꯉꯩ ꯅꯪꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯈꯔ ꯇꯧꯊꯣꯛꯄꯤꯌꯣ ꯏꯝꯔꯥꯟ ꯈꯥꯟ ꯍꯧꯖꯤꯛ ꯀꯌꯥ ꯇꯧꯈꯤꯒꯦ ꯁꯕꯁꯀ꯭ꯔꯥꯏꯞ
mi kaya tꯧꯈꯤꯒꯦ ꯑꯃꯔꯣ ꯑꯅꯤꯔꯣ ꯑꯅꯤꯔ ꯑꯃꯔ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯇꯧꯈ꯭ꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨ ꯀꯃꯦꯟꯒ ꯂꯣꯏꯗꯅ ꯇꯧꯕꯤꯔꯛꯑꯣꯀꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯗꯤ ꯈꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯕꯗ 500 ꯈꯛꯇꯪ ꯈꯣꯝꯕꯤꯔꯛꯑꯣꯕ ꯅꯪꯅ ꯈꯣꯝꯃꯛꯄꯗ ꯑꯩꯅ ꯒꯤꯐ ꯑꯋꯦ ꯇꯧꯒꯦꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯏꯁꯄꯦꯁꯦꯜꯂꯤ ꯑꯣꯏꯅ ꯑꯩ ꯇꯧꯒꯅꯦꯕ 2K ꯐꯨꯕ ꯀꯥꯟꯗ ꯏꯝꯔꯥꯟ ꯈꯥꯟꯁꯤ ꯀꯥꯏ ꯂꯩꯈ꯭ꯔꯃꯣ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯡꯈ꯭ꯔꯦ ꯏꯝꯔꯥꯟ ꯈꯥꯟꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯈꯪꯗꯣꯏꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯒ ꯀꯃꯦꯟ ꯑꯝꯇꯪ ꯂꯥꯛꯄꯤꯔꯝꯃꯨꯕ ꯀꯃꯦꯟꯗꯨꯅ ꯈꯪꯗꯣꯏꯅꯦꯕ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯇꯧꯗꯦꯁꯦ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯏꯕꯤꯔꯝꯃꯨꯕ ꯅꯥꯎꯕꯤꯁꯤ ꯅꯥꯎꯕꯤ ꯏꯔꯣꯝꯁꯤ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯇ꯭ꯔꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯥꯎꯕꯤ ꯏꯔꯣꯝꯁꯦ ꯊꯕꯛ ꯑꯃ ꯂꯩꯊꯣꯛꯑ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯑꯗꯨ ꯍꯧꯒꯠꯀꯦ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤ ꯕꯣꯔꯤꯡ ꯑꯣꯏꯗꯅꯕ ꯍꯧꯒꯠ ꯐꯃꯨꯡꯗ ꯇꯨꯝꯁꯤꯟꯕꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯀꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤ ꯀꯩꯅꯣ ꯇꯧꯒꯤꯁꯤ ꯉꯥꯏꯒꯤꯁꯤꯀꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯤꯁꯦ ꯅꯧꯅ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯃꯔꯝꯗꯤ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯅꯤꯡꯉꯩ ꯊꯣꯛꯅꯉꯩꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞꯇꯪ ꯇꯧꯕꯗꯨ ꯅꯠꯇꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯅꯤꯀꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯀꯩꯅꯣꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯍꯟꯗꯛ ꯊꯥꯒꯠꯂꯛꯑꯅꯤꯀꯣ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯣꯏ ꯍꯥꯏꯀꯣ ꯅꯥꯎꯕꯤ ꯏꯔꯣꯝ ꯀꯩꯅꯣ ꯑꯥꯎ 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 ꯅꯥꯎꯕꯤ ꯏꯔꯣꯝꯁꯤ ꯃꯥꯡꯉꯨꯔꯦ ꯀꯥꯏ ꯆꯠꯎꯔꯤꯃꯣ ꯅꯥꯎꯕꯤ ꯏꯔꯦꯝꯕꯣ ꯅꯥꯎꯕꯤꯔꯣꯝ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯤꯒꯦ ꯅꯍꯥꯟꯗ ꯗꯨꯀꯥꯟ ꯍꯪꯍꯧꯗꯦꯀꯣ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯆꯤꯟꯕ ꯂꯩꯔꯕꯣ ꯊꯕꯛ ꯇꯧꯔꯨ ꯃꯥꯜꯂꯤꯗ ꯅꯥꯎꯕꯤ ꯏꯔꯣꯝꯁꯦ ꯑꯗꯣ ꯏꯝꯔꯥꯟ ꯈꯥꯟꯁꯤ ꯀꯥꯏ ꯂꯩꯈ꯭ꯔꯃꯣ ꯈꯪꯗ꯭ꯔꯦꯀꯣ ꯁꯥꯕꯤꯔꯂꯞ ꯄꯤꯡꯀꯤ ꯍꯜꯂꯣ ꯁꯥꯕꯤꯔꯂꯞ ꯄꯤꯡꯀꯤ ꯀꯩꯗꯧꯔꯤꯒꯦ ꯀꯔꯤ ꯍꯥꯏꯔꯤꯃꯣ ꯅꯥꯎꯕꯤꯔꯣꯝꯅ ꯏꯔꯛꯏꯁꯦ ꯑꯩ ꯄꯥꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯍꯟꯗꯅ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯇꯨꯝꯃꯤꯌꯦ ꯍꯥꯏꯀꯣ ꯁꯥꯕꯤꯔꯂꯞ ꯄꯤꯡꯀꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯈꯤꯒꯦ
ꯁꯥꯕꯤꯜꯂ ꯄꯤꯡꯀꯤ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯉꯁꯤꯁꯨ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯀꯣ. ꯏꯁꯩ ꯁꯛꯄꯁꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯦ. ꯈꯣꯟꯖꯦꯜꯁꯨ ꯉꯔꯥꯡꯁꯤ ꯅꯣꯡ ꯈꯔ ꯆꯨꯏꯗꯅ ꯅꯣꯡ ꯈꯔ ꯆꯨꯕꯗꯨꯗ ꯀꯩꯅꯣ ꯇꯧꯔꯨꯔꯦꯕꯀꯣ. ꯁꯥꯕꯤꯜꯂ ꯄꯤꯡꯀꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯀꯣ. ꯍꯧꯖꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯈꯔ ꯆꯣꯠꯂꯨꯔꯦꯕ. ꯆꯣꯠꯂꯨꯕꯗꯨ ꯉꯁꯥꯏꯒꯤ ꯑꯔꯨꯝ ꯍꯧꯒꯦ ꯇꯧꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯌꯥꯔꯣꯏ ꯕ꯭ꯔꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ. ꯏꯁꯩꯗꯣ ꯈꯣꯟꯖꯦꯜꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯇꯧꯕꯅꯤꯀꯣ. ꯈꯣꯟꯖꯦꯜꯁꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛꯇ ꯊꯨꯡꯉꯦ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯑꯩ ꯀꯦꯞꯁꯟꯗ ꯌꯥꯎꯕꯅꯤꯀꯣ. ꯀꯦꯞꯁꯟꯗ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ. ꯕ꯭ꯔꯣꯅ ꯁꯛꯂꯛꯄꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯀꯣ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯥꯏꯇꯥꯔꯦ. ꯅꯥꯎꯕꯤ ꯏꯔꯣꯝ ꯌꯥꯔꯣꯏ ꯍꯥꯏꯀꯣ. ꯀꯩꯅꯣ ꯅꯥꯎꯕꯤ ꯏꯔꯣꯝꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯔꯣꯏꯗ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯕ꯭ꯔꯣꯅ ꯁꯛꯂꯛꯄꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯥꯏꯀꯣ. ꯑꯗꯣ ꯂꯣꯛꯁꯤ ꯊꯨꯡꯉꯝꯗꯗꯤ ꯑꯩ ꯉꯔꯥꯡꯗꯤ ꯁꯛꯏꯀꯣ. ꯉꯔꯥꯡꯗꯩ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯣ ꯉꯁꯤꯁꯨ ꯚꯣꯀꯦꯜꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ. ꯚꯣꯀꯦꯜꯁꯤ ꯌꯥꯗ꯭ꯔꯦ. ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕꯗꯤ ꯂꯥꯛꯑꯅꯤꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ. ꯁꯥꯕꯤꯜꯂ ꯄꯤꯡꯀꯤꯁꯤ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ. ꯅꯥꯎꯕꯤ ꯏꯔꯣꯝ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯏꯁꯩ ꯁꯛꯄꯩꯔꯣ ꯁꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯥꯏꯁꯦ. ꯀꯃꯦꯟ ꯑꯝꯇ ꯏꯕꯤꯔꯛꯑꯣ ꯍꯟꯗꯅꯀꯣ. ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯠꯄ ꯍꯥꯏꯇꯥꯔꯦ. ꯈꯣꯟꯖꯦꯜꯁꯤ ꯈꯤꯇꯪ ꯁꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝꯅ ꯅꯧꯅ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯕ ꯀꯥꯎꯕ ꯌꯥꯗꯦ. ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯃꯆꯥ ꯑꯃ ꯊꯝꯕꯤ ꯑꯃꯨꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯁꯨ ꯀꯣ. ꯑꯗꯨꯅ ꯃꯅꯥ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯩꯅꯣꯝꯃ ꯑꯗꯣ ꯏꯗꯣꯝꯆꯥ ꯅꯥꯎꯕꯤꯔꯣꯝ ꯀꯩꯅꯣ ꯃꯅꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯣ. ꯁꯛꯂꯛꯑꯣ ꯕ꯭ꯔꯣ ꯍꯥꯏꯀꯣ. ꯁꯛꯂꯛꯀꯦꯀꯣ. ꯁꯛꯂꯛꯀꯦ ꯍꯥꯏꯀꯣ. ꯑꯗꯣ ꯅꯥꯎꯕꯤ ꯏꯔꯣꯝ ꯃꯅꯥ ꯍꯥꯏꯔꯤꯁꯤ ꯑꯣ ꯑꯩ ꯈꯪꯉꯦ ꯀ꯭ꯋꯥ ꯃꯅꯥ ꯍꯥꯏ ꯃꯥꯜꯂꯦ. ꯏꯗꯣꯝꯆꯥ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯗꯨꯀꯥꯟꯗꯣ ꯊꯤꯡꯍꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯩ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯃꯦ. ꯃꯥꯟꯅꯩ ꯍꯥꯏꯔꯤꯌꯦ ꯍꯥꯏꯔꯦꯅꯦ. ꯃꯥꯟꯅꯩ ꯍꯥꯏꯔꯦꯅꯦ ꯍꯥꯏꯀꯣ. ꯃꯥꯟꯅꯩ ꯍꯥꯏꯔꯦꯅꯦ. ꯑꯣꯀꯦ. ꯃꯌꯥꯝ ꯌꯥꯗꯕꯅꯤꯅ ꯀꯩꯗꯧꯅꯤ. ꯑꯗꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯦꯕ. ꯂꯣꯏꯅ ꯃꯤꯈꯩꯁꯦ ꯆꯦꯟꯅꯈꯤꯅꯤꯀꯣ. ꯌꯦꯡꯉꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯏꯊꯣꯛꯅꯈꯤꯅꯤ ꯏꯁꯩꯒ ꯁꯛꯎꯔꯗꯤ. ꯅꯥꯎꯕꯤ ꯏꯔꯣꯝ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ. ꯅꯥꯎꯕꯤ ꯏꯔꯣꯝ ꯏꯁꯩ ꯁꯛꯂꯛꯑꯣꯌꯦ. ꯑꯩꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ. ꯗꯨꯀꯥꯟ ꯊꯤꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯅ ꯍꯪꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ. ꯁꯛꯂꯛꯑꯣ ꯕ꯭ꯔꯣ ꯀꯣ. ꯁꯛꯂꯛꯀꯦ. ꯅꯥꯎꯕꯤ ꯏꯔꯣꯝ ꯀꯩꯅꯣ ꯀꯩꯅꯣ ꯍꯣꯏ ꯁꯛꯄꯨꯗꯤ ꯁꯛꯂꯛꯀꯦ. ꯑꯗꯣ ꯗꯨꯀꯥꯟ ꯊꯤꯡꯍꯧꯔꯤꯗꯨ ꯀꯩ ꯃꯔꯝꯒꯤꯅꯣꯕ? ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕ꯭ꯔꯕ? ꯐꯣꯟꯁꯨ ꯐꯥꯎꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ? ꯃꯔꯣꯟ ꯃꯔꯤꯁꯨ ꯐꯥꯎꯔꯛꯇꯦ. ꯀꯃꯦꯟꯗ ꯑꯝꯇ ꯊꯝꯕꯤꯔꯛꯑꯣꯀꯣ. ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯦ ꯇꯥꯡ 3ꯅꯤ. ꯉꯁꯤ ꯑꯗꯨꯒꯤꯅꯤ. ꯆꯨꯝꯃꯦ. ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 3ꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯗꯨꯀꯥꯟ ꯊꯤꯡꯉꯝꯒꯅꯤ. ꯉꯁꯤꯒꯤ ꯅꯠꯇꯦꯗ ꯅꯍꯥꯟꯒꯤ ꯋꯥꯔꯤꯅꯤꯗ. ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯦ. ꯐꯔꯦ ꯑꯗꯨꯗꯤ ꯗꯨꯀꯥꯟ ꯊꯤꯡꯂꯤꯗꯣ ꯑꯣ ꯗꯨꯀꯥꯟ ꯊꯤꯡꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅꯀꯣ. ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯀꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯥꯕꯤꯜꯂ ꯄꯤꯡꯀꯤꯅ ꯍꯥꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯖꯦ. ꯑꯗꯣ ꯁꯥꯕꯤꯜꯂ ꯄꯤꯡꯀꯤ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯁꯤꯌꯥꯔ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ. ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯣ. ꯑꯗꯣ ꯁꯛꯂꯛꯑꯣꯗ ꯍꯥꯏꯀꯣ. ꯁꯛꯂꯛꯀꯦꯃꯤ. ꯑꯗꯨ ꯏꯁꯩ ꯈꯟꯈꯤꯒꯦ. ꯑꯗꯨ ꯏꯁꯩꯁꯦ ꯑꯩꯅ ꯑꯐꯥꯕ ꯑꯃ ꯈꯟꯗꯣꯏꯅꯤ ꯃꯇꯦꯛ ꯑꯃꯀꯣ. ꯏꯁꯩꯁꯦ ꯈꯔꯗꯤ ꯂꯤꯔꯦ. ꯏꯁꯩꯁꯦ ꯈꯔꯗꯤ ꯂꯤꯔꯦꯕ. ꯑꯗꯨꯕꯨ ꯈꯔ ꯅꯧꯕ ꯑꯃ ꯑꯣꯏꯅ ꯁꯛꯀꯦ ꯏꯁꯩꯁꯦ. ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯈꯣꯟꯖꯦꯜꯁꯤ ꯂꯣꯛꯀ ꯊꯨꯡꯕꯒ ꯃꯤ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯅꯤ. ꯃꯤ ꯅꯥꯎꯕꯤ ꯏꯔꯣꯝꯀꯣ ꯈꯣꯟꯖꯦꯜꯁꯤ.
ꯑꯗꯨꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯅꯤꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯀꯣ ꯏꯁꯩ ꯑꯔꯤꯕ꯭ꯔꯕ ꯍꯥꯏꯔꯤꯁꯦ ꯁꯛꯆꯒꯦ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯕꯁꯤꯅ ꯃꯥꯏꯞ ꯌꯥꯎꯔꯗꯤ ꯐꯗꯧꯕꯀꯣ ꯑꯩ ꯃꯥꯏꯞꯁꯤ ꯃꯊꯪꯒꯤ ꯂꯥꯏꯞꯇꯕꯨꯗꯤ ꯑꯩ ꯍꯥꯞꯆꯔꯛꯂꯒꯦ ꯃꯥꯏꯞ ꯌꯥꯎꯔꯒ ꯈꯤꯇꯪ ꯃꯌꯥꯝꯅ ꯇꯥꯕ ꯀꯥꯟꯗꯁꯨ ꯑꯔꯤꯕ ꯏꯁꯩꯗꯣ ꯑꯔꯤꯕ ꯑꯩꯈꯣꯏ ꯑꯣꯜ ꯏꯁ ꯒꯣꯟꯒ ꯍꯥꯏꯅꯕꯗꯣ ꯑꯔꯤꯕꯅ ꯍꯦꯜꯂꯤꯗꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯏꯁꯩꯗꯩꯗꯤ ꯑꯣꯜ ꯏꯁ ꯒꯣꯟꯒ ꯍꯥꯏꯅꯕꯅꯦ ꯑꯔꯤꯕꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯁꯨꯝ ꯄꯥꯝꯅꯩꯗꯅ ꯃꯤꯁꯦ ꯃꯣꯠ ꯃꯥꯟꯗꯦ ꯀꯅꯥꯒꯨꯝꯕꯅ ꯑꯔꯤꯕ ꯏꯁꯩ ꯄꯥꯝꯗꯦ ꯀꯅꯥꯒꯨꯝꯕꯅ ꯑꯅꯧꯕ ꯏꯁꯩ ꯄꯥꯝꯃꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨꯒꯤ ꯂꯥꯏꯞꯁꯤ ꯌꯦꯡꯕꯤꯔꯤ ꯃꯔꯛꯇꯁꯨ ꯑꯔꯤꯕꯁꯨ ꯄꯥꯝꯃꯝꯒꯅꯤ ꯑꯅꯧꯕꯁꯨ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯛꯂꯛꯑꯣ ꯕ꯭ꯔꯣ ꯍꯥꯏꯀꯣ ꯁꯛꯂꯛꯀꯦ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯌꯥꯔꯝꯃꯗꯤ ꯐꯗꯧꯕ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯥ ꯕꯣ ꯕꯣ ꯂꯥꯎꯔꯦ ꯌꯥꯗ꯭ꯔꯦ ꯂꯣꯛꯒ ꯊꯨꯡꯕꯁꯤꯗꯀꯣ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤ ꯀꯩꯅꯣ ꯑꯔꯤꯕ ꯏꯁꯩꯗꯨꯀꯣ ꯃꯌꯥꯝ ꯈꯣꯟꯖꯦꯜꯗꯤ ꯐꯖꯗꯦ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯇꯥꯁꯤꯟꯕꯤꯔꯣꯀꯣ ꯑꯩ ꯏꯁꯄꯤꯀꯔꯗꯣ ꯃꯊꯪ ꯏꯁꯄꯤꯀꯔ ꯃꯥꯏꯞꯇꯣ ꯃꯊꯪꯒꯤꯗ ꯍꯥꯄꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯣꯟꯂꯥꯏꯟꯗꯕꯨꯗꯤ ꯀꯛꯈ꯭ꯔꯕꯅꯤ ꯃꯥꯏꯞꯇꯨꯀꯣ ꯁꯛꯂꯒꯦ ꯑꯔꯦꯞꯄ ꯆꯤꯡꯕꯗꯣ ꯏꯁꯩꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯤꯡꯕꯁꯦ ꯁꯟꯗ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯕꯁꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜ ꯁꯤꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯇꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯏꯁꯩ ꯃꯌꯦꯛꯇꯣ ꯁꯛꯂꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯀꯣ ꯁꯛꯂꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯀꯣ ꯁꯛꯀꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖꯕꯤ ꯍꯥꯏꯔꯤꯅ ꯁꯛꯄꯅꯦ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯃꯥꯂꯦꯝꯁꯤꯗ ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯅꯣ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯕꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯔꯤ ꯈꯣꯠꯂꯛꯏꯁꯤ ꯇꯥꯕꯁꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯕꯣꯕ ꯂꯥꯎꯔꯦ ꯁꯤꯅꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯊꯪꯒꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯐꯨꯟ ꯁꯛꯆꯔꯛꯀꯦ ꯚꯣꯀꯦꯜꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯕꯤꯔꯂꯤꯞ ꯄꯤꯡꯀꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯅ ꯍꯥꯏꯃꯟꯕꯗ ꯏꯁꯩ ꯁꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯃꯒ ꯑꯃꯒ ꯁꯛꯆꯒꯦꯀꯣ ꯈꯣꯟꯖꯦꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯩ ꯂꯣꯛꯁꯤ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯏꯁꯤꯟꯕꯤꯔꯛꯑꯣ ꯅꯥꯎꯕꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯨꯀꯣ ꯁꯥꯎꯔꯝꯅ ꯆꯠꯈ꯭ꯔꯦꯀꯣ ꯏꯁꯩ ꯁꯨꯛꯁꯛ ꯁꯛꯂꯛꯇꯦꯅ ꯁꯥꯎꯔꯒ ꯃꯥꯗꯤ ꯁꯥꯎꯔꯒ ꯂꯩꯊꯣꯛꯑ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯅꯥꯎꯕꯤ ꯏꯔꯣꯝꯁꯦ ꯑꯩ ꯂꯥꯏꯞꯇ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤꯀꯣ ꯑꯩ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯏꯞ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯒ ꯁꯨꯝ ꯎꯅꯁꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯒ ꯑꯩ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ ꯑꯃꯨꯛꯀ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ ꯑꯅꯧꯕ ꯏꯁꯩ ꯑꯃꯨꯛꯀ ꯁꯛꯂꯛꯑꯣꯌꯦ ꯑꯗꯣ ꯑꯩꯁꯤ ꯐꯖꯕ ꯃꯐꯝ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯂꯥꯏꯞ ꯊꯥꯕ ꯀꯥꯟꯗꯁꯨ ꯀꯩꯅꯣ ꯑꯇꯩꯗꯤ ꯅꯨꯃꯤꯠꯂꯩ ꯐꯥꯝꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯂꯥꯏꯞ ꯊꯥꯔꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯦ ꯍꯥꯏ ꯑꯩꯁꯨ ꯁꯦꯝꯂꯛꯀꯅꯤ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠꯂꯩ ꯐꯥꯝꯗ ꯆꯠꯂꯛꯀꯅꯤ ꯅꯨꯃꯤꯠꯂꯩ ꯐꯥꯝꯗ ꯆꯠꯂꯒ ꯑꯩ ꯂꯥꯏꯞ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯎꯍꯟꯖꯔꯛꯀꯦ ꯃꯗꯨꯒꯤ ꯐꯖꯕꯗꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯏꯀꯣ ꯄꯤꯡꯀꯤꯅ ꯏꯆꯟ ꯄꯤꯡꯀꯤꯅ ꯍꯥꯏꯖꯔꯛꯏꯁꯦ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ
ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯗꯤꯗꯤꯀꯦꯠ ꯇꯧꯖꯒꯦꯀꯣ ꯃꯔꯨ ꯑꯣꯏꯅ ꯄꯥꯈꯪꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯈꯪꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅ ꯃꯇꯝꯗ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯦꯅ ꯊꯥꯖꯕꯤꯔꯨꯅꯨꯀꯣ ꯑꯗꯣ ꯄꯥꯝꯃꯨ ꯄꯥꯝꯃꯗꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯑꯣ ꯑꯗꯨꯒ ꯃꯤꯊꯥꯡ ꯇꯧꯔꯒ ꯑꯩꯒꯤ ꯃꯔꯨꯞꯇ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯀꯥꯏꯅ ꯇꯧꯕꯗꯣ ꯇꯧꯕꯤꯔꯨꯅꯨ ꯏꯁꯩꯁꯤꯅꯗꯤ ꯇꯥꯛꯏꯁꯦ ꯏꯁꯩꯁꯤꯗꯤ ꯈꯔ ꯂꯤꯔꯦ ꯍꯥꯏꯗꯤ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯐꯣꯡꯗꯣꯛꯑꯣꯕ ꯑꯗꯨꯒ ꯃꯔꯨꯞꯇ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯅꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯣꯕ ꯄꯥꯝꯃꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕꯗꯤ ꯄꯥꯝꯃꯦꯅ ꯅꯨꯡꯁꯤꯔꯦꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯅꯤ ꯏꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯄꯥꯝꯖꯩ ꯅꯨꯄꯤ ꯄꯥꯝꯕꯁꯨ ꯌꯥꯎꯋꯤꯗꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕꯗꯒꯤ ꯉꯁꯥꯏ ꯅꯪꯒꯗꯤ ꯍꯥꯏꯔꯤꯅ ꯂꯩꯔꯒ ꯑꯣꯟꯁꯤꯜꯂꯒ ꯅꯪꯒꯤ ꯄꯥꯎꯃꯤꯗꯨꯅ ꯅꯪꯒꯤ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯅꯃꯥꯟꯅꯕꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕ ꯑꯗꯨꯗ ꯗꯤꯗꯤꯀꯦꯠ ꯇꯧꯖꯕꯅꯤꯀꯣ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕ ꯄꯥꯎꯃꯤ ꯑꯣꯏꯅ ꯊꯝꯒꯅꯨ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕ ꯄꯥꯎꯃꯤ ꯑꯣꯏꯅ ꯊꯝꯒꯅꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯅꯤ ꯄꯥꯎꯃꯤꯅ ꯅꯪꯒꯤ ꯆꯠꯅꯕꯤꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯅꯤ ꯄꯥꯎꯃꯤꯅ ꯅꯪꯒꯤ ꯆꯠꯅꯕꯤꯗꯣ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕ ꯄꯥꯎꯃꯤ ꯑꯣꯏꯅ ꯊꯝꯒꯅꯨ ꯍꯥꯏꯕꯗꯤ ꯏꯁꯩꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯏꯁꯥꯅ ꯄꯥꯝꯖꯔꯦꯅꯦ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯔꯦꯞꯄ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗ ꯈꯪꯍꯟꯒꯅꯣꯕꯀꯣ ꯂꯣꯠꯅ ꯅꯪ ꯄꯥꯝꯃꯁꯨ ꯅꯨꯡꯁꯤꯔꯁꯨ ꯅꯨꯄꯤ ꯃꯁꯥꯗꯣ ꯍꯥꯏꯌꯣꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗ ꯃꯔꯨꯞꯇ ꯑꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯨ ꯄꯥꯝꯃꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯡꯉꯗꯤ ꯅꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕ ꯁꯥꯅꯤ ꯃꯅꯨꯡꯗꯗꯤ ꯃꯥ ꯈꯪꯅ ꯂꯩꯔꯝꯅꯦꯕ ꯑꯗꯨ ꯃꯃꯩ ꯊꯪꯗ ꯈꯪꯉꯛꯄ ꯀꯥꯟꯗ ꯅꯪ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯔ ꯂꯩꯍꯧꯒꯅꯦꯕ ꯑꯗꯨꯅ ꯄꯥꯈꯪꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯣ ꯀꯣ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯇꯧ ꯏꯟꯗꯥꯏꯔꯦꯛ ꯇꯧꯕꯤꯒꯅꯨ ꯗꯥꯏꯔꯦꯛ ꯍꯥꯏꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯅꯤꯡꯕ ꯊꯨꯡꯒꯅꯦꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯃꯊꯥꯡ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯇꯧꯕ ꯌꯥꯏ ꯃꯊꯥꯡꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯟꯗꯀꯣ ꯑꯗꯣ ꯔꯣꯃꯥꯟꯁꯀꯤ ꯃꯇꯥꯡꯗꯗꯤ ꯃꯊꯥꯡ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯣꯠꯇꯅꯤ ꯁꯨꯝ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯀꯣ ꯄꯥꯝꯕꯗꯤ ꯅꯨꯡꯁꯤꯔꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯀꯩꯁꯨ ꯐꯨꯔꯛꯑꯣꯏꯗꯅ ꯅꯪꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯒꯨꯝꯕꯗ ꯍꯥꯏꯖꯒꯦ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯤ ꯌꯥꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣ ꯄꯥꯈꯪꯒꯤꯅꯤꯀꯣ ꯄꯥꯈꯪꯁꯤꯡꯗ ꯑꯩ ꯍꯥꯏꯖꯒꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯃꯦꯗꯨꯁꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯃꯈꯩ ꯏꯟꯕꯁꯤ ꯏꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯏꯟꯕꯤꯒꯅꯨ ꯍꯥꯏ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯅ ꯔꯤꯆꯥꯔꯖ ꯀꯥꯞꯄꯛꯑꯣꯁꯨ ꯍꯦꯛ ꯀꯥꯞꯄ ꯃꯁꯤꯗ ꯀꯥꯞꯄꯁꯤ ꯌꯥꯎꯋꯦ ꯇꯁꯦꯡꯕꯩꯗꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯃꯥꯏꯁꯦ ꯃꯥ ꯍꯥꯟꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯔꯤꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯕ ꯍꯦꯛꯇ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯅ ꯍꯥꯏꯔꯤꯃꯈꯩꯁꯤ ꯔꯤꯆꯥꯔꯖ ꯀꯥꯞꯄꯣꯁꯨ ꯀꯥꯞꯄꯤ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯃꯈꯩꯁꯨ ꯑꯗꯨꯝ ꯏꯟꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯃꯥ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯥꯁꯤ ꯊꯃꯣꯏ ꯁꯦꯡꯕ꯭ꯔꯥ ꯑꯗꯩ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯣꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯏꯕꯣ ꯊꯃꯣꯏꯁꯦ ꯈꯤꯇꯪ ꯅꯨꯄꯥꯁꯨ ꯇꯣꯉꯥꯏ ꯊꯃꯣꯏ ꯁꯦꯡꯕꯁꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯥꯗꯨꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯠꯂꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨꯀꯣ ꯅꯨꯡꯁꯤꯅꯕꯗ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯠꯄꯗꯩꯅꯤ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯕꯗꯒꯤ ꯈꯠꯅꯗꯨꯅ ꯆꯩꯅꯗꯨꯅ ꯍꯥꯏꯗꯤ ꯗꯥꯏꯚꯣꯔꯁ ꯃꯁꯤꯡ ꯌꯥꯝꯃꯛꯏꯁꯦ ꯃꯌꯥꯝ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯤ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯍꯛꯆꯥꯡꯒꯁꯤ ꯃꯌꯥꯝꯒ ꯂꯥꯏꯞ ꯊꯥꯕꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯈꯤꯇꯪ ꯀꯟꯈꯠꯂꯛꯑꯦꯀꯣ ꯁꯥꯕꯤꯔꯂꯞ ꯄꯤꯡꯀꯤ ꯀꯃꯦꯟ ꯏꯕꯤꯔꯛꯎꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯦ ꯍꯥꯏꯀꯣ ꯁꯥꯕꯤꯔꯂꯞ ꯄꯤꯡꯀꯤꯅꯀꯣ ꯅꯨꯡꯁꯤꯅ ꯃꯇꯝꯗꯅꯦ ꯅꯨꯄꯥꯁꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯅꯨꯄꯥꯅꯁꯨ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥꯁꯤꯡꯅꯀꯣ ꯅꯨꯄꯤꯁꯤꯡ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯒꯤ ꯔꯤꯆꯥꯔꯖꯅꯕꯨꯅꯦ ꯑꯃꯅ ꯀꯥꯞꯄꯛꯑꯅꯦꯕ ꯔꯤꯆꯥꯔꯖ ꯑꯝꯇ ꯀꯥꯞꯄꯛꯑꯣ ꯍꯥꯏꯅꯦꯕ ꯅꯨꯄꯥꯁꯤꯡꯁꯤ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯔꯤꯆꯥꯔꯖꯁꯦ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯃꯥ ꯂꯥꯛꯏ ꯕꯕꯥ ꯂꯥꯛꯏ ꯑꯩ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯍꯌꯦꯡꯗꯨ ꯐꯥꯎꯅꯔꯁꯦ ꯍꯥꯏꯔꯒ ꯊꯝꯃꯒ ꯑꯃꯨꯛꯀ ꯑꯃ ꯅꯝꯕꯔ ꯑꯝꯗ ꯀꯣꯜ ꯇꯧꯋꯦꯕ ꯔꯤꯆꯥꯔꯖꯅ ꯑꯃꯗꯨꯗꯒꯤꯅꯦꯕ ꯀꯥꯞꯄꯛꯏꯁꯦ ꯅꯨꯄꯥꯗꯨꯅꯗꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯖꯅ ꯔꯤꯆꯥꯔꯖꯄ ꯀꯥꯞꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯒ ꯑꯃꯅꯅꯦꯕ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯇꯝꯗ ꯁꯦꯟ ꯊꯥꯗꯕꯤꯒꯅꯨ ꯍꯣꯏ
ꯁꯦꯟ ꯊꯥꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯋꯤꯗꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯟꯅ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯔꯥ ꯁꯦꯡꯗꯕ ꯃꯤꯔꯥ ꯍꯥꯏꯗꯣ ꯁꯤꯅ ꯅꯨꯄꯥꯒꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯅ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯏ ꯀꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯕꯤꯗ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯑꯃ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯅꯨꯄꯥꯁꯤꯒꯤ ꯊꯤꯗ꯭ꯔꯒꯗꯤ ꯃꯥꯗꯨ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯆꯥ ꯃꯁꯨ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯑꯣꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯀꯥꯔ ꯇꯣꯡꯉꯤ ꯑꯗꯒꯤ ꯃꯥ ꯄꯩꯁా ꯈꯔ ꯄꯥꯏ ꯖꯤꯞ ꯀꯥꯔ ꯇꯣꯡꯉꯦ ꯀꯥꯏꯅ ꯍꯦꯛꯇ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯌꯥꯕꯗꯨ ꯌꯥꯕꯤꯒꯅꯣꯕ ꯅꯨꯄꯥꯗꯨ ꯃꯥ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯠ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯋꯦꯕ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗꯃꯛꯇ ꯅꯨꯄꯤ ꯃꯈꯩꯅꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ ꯍꯥꯏꯔꯛꯑꯦꯅꯁꯨ ꯍꯦꯛꯇ ꯅꯛꯅꯅ ꯌꯥꯕꯤꯒꯅꯣꯕ ꯅꯨꯄꯥꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯑꯣꯕ ꯑꯗꯣ ꯀꯃꯦꯟꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯑꯃꯁꯨꯡ ꯂꯥꯜꯂꯤ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯣ ꯄꯤꯡꯀꯤꯅꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦꯅ ꯇꯥꯛꯄꯤꯔꯛꯑꯦꯀꯣ ꯑꯗ ꯑꯩ ꯂꯥꯏꯚꯁꯤ ꯃꯤꯅꯠ 20 ꯐꯥꯔꯔꯣꯏꯀꯣ ꯑꯩ 20 ꯃꯤꯅꯠꯁꯃꯨꯛꯇ ꯉꯥꯏꯔꯦ ꯂꯥꯏꯚꯁꯤ ꯂꯣꯏꯒꯗꯕꯀꯣ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯔꯤꯕꯃꯈꯩ ꯅꯨꯄꯤꯅꯁꯨ ꯆꯦꯛꯁꯤꯜꯂꯣ ꯅꯨꯄꯥꯗꯣ ꯃꯣꯅꯤꯇꯔ ꯇꯧꯕꯤꯌꯣ ꯃꯥꯁꯤ ꯁꯥꯒꯩꯅ ꯀꯩꯅꯣ ꯃꯥꯁꯤ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯀꯔꯤ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯣ ꯈꯔ ꯈꯪꯕꯗꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯕꯥꯏꯑꯣꯗꯥꯇꯥ ꯁꯨꯛꯊꯤ ꯊꯤꯗꯕꯤꯗ ꯀꯥꯔ ꯑꯃ ꯇꯣꯡꯉꯛꯑꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯍꯜꯂꯒ ꯅꯨꯄꯤꯗꯨ ꯄꯪ ꯊꯥꯍꯜꯂꯒ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯇꯧꯔꯒ ꯂꯥꯁꯇꯗꯤ ꯅꯨꯄꯤꯗꯨꯅꯗꯤ ꯆꯦꯜꯂꯨꯔ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥꯗꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯗꯨ ꯌꯥꯎꯗꯉꯩꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯃꯈꯩꯅꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯒꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯄꯥꯈꯪꯅꯦꯅ ꯀꯣꯏꯖꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯪꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯀꯣ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯆꯪꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛꯁꯤ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯀꯣ ꯐꯔꯦ ꯊꯣꯡꯗꯣꯛꯎꯔꯣ ꯏꯆꯟ ꯄꯤꯡꯀꯤꯀꯣ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯅꯦꯕꯀꯣ 20 ꯃꯤꯅꯠ ꯐꯥꯗ꯭ꯔꯦ ꯃꯤꯅꯠ 13 ꯉꯥꯏꯔꯦ 17 ꯃꯤꯅꯠ ꯈꯛꯇꯪ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯁꯥꯕꯤꯜꯂ ꯄꯤꯡꯀꯤ ꯕꯥꯏ ꯑꯗꯣ ꯑꯩ ꯀꯣꯟ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯒ ꯄꯤꯡꯀꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯀꯣ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯄꯤꯡꯀꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯕꯒ ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯔꯤꯃꯈꯩ ꯅꯨꯄꯤꯅꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯨꯄꯥꯗꯨ ꯀꯔꯤ ꯇꯧꯔꯤ ꯀꯔꯝ ꯇꯧꯔꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯔꯥ ꯃꯨꯟꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯁꯨꯛꯊꯤ ꯊꯤꯗꯣꯛꯇꯕꯤꯗ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯄꯨꯡ ꯀꯌꯥꯗ ꯇꯧꯔꯛꯀꯦ ꯇꯧꯔꯛꯇꯣꯏꯅꯣ ꯄꯤꯡꯀꯤ ꯑꯗꯣ ꯄꯤꯡꯀꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦꯀꯣ ꯑꯗꯣ ꯑꯩ ꯒꯤꯐ ꯑꯋꯦꯁꯨ ꯇꯧꯒꯅꯦꯕꯀꯣ ꯄꯨꯡ 7 ꯍꯥꯏꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯅ ꯂꯥꯏꯚꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯈꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯄꯪꯒꯅꯨ ꯅꯨꯄꯤ ꯃꯈꯩ ꯌꯥꯝ ꯄꯪꯉꯤꯀꯣ ꯈꯪꯅꯔꯅꯤ ꯆꯦꯜꯂꯀꯥꯟꯗ ꯅꯨꯄꯥꯗꯨ ꯃꯆꯥ ꯂꯩꯔꯝꯃꯦꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯏꯅꯕꯤꯕ ꯕꯥꯏ ꯑꯗ ꯀꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕ ꯅꯨꯄꯥꯗꯨ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦꯅ ꯆꯦꯜꯂꯨꯔꯒꯇ ꯈꯪꯕ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯃꯥ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯈꯪꯗꯕ꯭ꯔꯕ ꯅꯨꯄꯥꯗꯨ ꯂꯣꯠꯄꯗꯨ ꯃꯥ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨ ꯈꯪꯅꯉꯥꯏꯗꯃꯛꯇ ꯊꯤꯌꯣꯕ ꯅꯨꯄꯥꯗꯨꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯊꯤꯗꯣꯛꯑꯣꯕ ꯃꯥꯁꯤ ꯀꯔꯤꯅꯣ ꯃꯥ ꯄꯥꯈꯪꯂ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯁꯨꯛꯊꯤ ꯊꯤꯗꯕꯤꯗ ꯍꯦꯛꯇ ꯑꯩꯗꯤ ꯃꯥꯅ ꯈꯔ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯦ ꯔꯤꯆꯥꯔꯖ ꯈꯔ ꯀꯥꯞꯄꯛꯑꯦꯅ ꯃꯗꯨꯅ ꯉꯥꯎꯕꯤꯒꯅꯣꯕ ꯇꯧꯕꯩꯗꯤꯀꯣ ꯁꯣꯔꯣꯛꯀ ꯆꯠꯂꯤꯕ ꯃꯈꯩꯁꯦ ꯑꯌꯥꯝꯕꯅ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯈꯩꯁꯦ ꯑꯌꯥꯝꯕꯅ ꯄꯥꯈꯪ ꯌꯥꯎꯗꯕꯅꯤꯀꯣ ꯃꯆꯥ ꯃꯁꯨ ꯂꯩꯕꯅ ꯑꯣꯏꯅ ꯄꯥꯈꯪ ꯁꯥꯔꯝꯃꯤ ꯍꯧꯖꯤꯛꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯅꯨꯄꯤꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯥꯈꯪ ꯀꯌꯥ ꯌꯥꯎꯗꯕꯅꯤ ꯁꯣꯔꯣꯛꯀ ꯆꯠꯂꯤ ꯃꯈꯩꯁꯦ ꯁꯣꯔꯣꯛꯀ ꯆꯠꯄ ꯍꯥꯏꯕ ꯃꯈꯩꯁꯦ ꯄꯥꯈꯪ ꯌꯥꯝ ꯌꯥꯎꯗꯕꯅꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯕ ꯉꯥꯛꯇꯅꯤ ꯃꯆꯥ ꯃꯁꯨ ꯂꯩꯕ ꯉꯥꯛꯇꯅꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯒꯅꯤ ꯄꯥꯈꯪ ꯁꯥꯕꯁꯤꯡꯁꯦ ꯗ꯭ꯔꯦꯁ ꯌꯥꯝ ꯐꯖꯕꯅꯦꯕ ꯅꯥꯟꯕꯅꯦꯕ ꯄꯥꯈꯪꯅꯅꯦ ꯗ꯭ꯔꯦꯁ ꯅꯥꯟꯗꯕꯅꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦꯕ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯣ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯗ꯭ꯔꯦꯁꯄꯨ ꯈꯤꯇꯪ ꯅꯥꯜꯂꯕ ꯑꯗꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯕꯅꯤ ꯍꯧꯖꯤꯛꯁꯨ
ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯂꯩꯁꯥꯕꯤꯕꯨ ꯀꯌꯥ ꯅꯥꯟꯗꯦꯗ ꯄꯥꯈꯪꯁꯨ ꯂꯩꯁꯥꯕꯤꯁꯨ ꯇꯨꯡꯉꯥꯏ ꯄꯥꯈꯪ ꯑꯃꯁꯨꯡ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤꯕꯨ ꯗ꯭ꯔꯦꯁ ꯏꯅꯥꯟ ꯅꯥꯟꯈꯤꯗ꯭ꯔꯦ ꯃꯧꯅ ꯑꯣꯏꯅ ꯅꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯧꯅ ꯑꯣꯏꯅ ꯅꯥꯟꯈ꯭ꯔꯦ ꯐꯤꯔꯣꯜꯒ ꯌꯥꯝ ꯅꯥꯟꯅ ꯏꯁꯃꯥꯔꯠ ꯑꯣꯏꯅ ꯂꯩꯕꯁꯤ ꯃꯧꯅ ꯑꯣꯏꯅ ꯂꯩ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯀꯌꯥ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯧ ꯂꯩꯁꯥꯕꯤꯅꯦ ꯈꯟꯗꯣꯛꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯑꯃ ꯊꯣꯛꯅꯔꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯒꯗꯤ ꯈꯪꯗꯦ ꯑꯩ ꯑꯩꯉꯣꯟꯗꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯐꯁꯤ ꯃꯧ ꯑꯃꯁꯨꯡ ꯂꯩꯁꯥꯕꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯄꯥꯈꯪꯁꯨ ꯅꯣꯏ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯕꯤꯒꯅꯨ ꯅꯨꯄꯥꯗꯨ ꯃꯨꯟꯅ ꯊꯤꯗꯣꯛꯄꯤꯌꯨ ꯃꯥꯒꯤ ꯀꯥꯔꯒꯨꯝꯕ ꯃꯥꯒꯤ ꯄꯩꯁꯥꯅꯁꯨ ꯌꯥꯄꯣꯟꯇꯦ ꯃꯤꯑꯣꯏꯕꯁꯤ ꯄꯩꯁꯥꯗꯤ ꯁꯦꯟꯗꯤ ꯇꯥꯜꯂ ꯐꯪꯕꯅꯤ ꯄꯨꯟꯁꯤꯗꯨꯅꯤꯀꯣ ꯑꯩꯒꯤ ꯃꯤꯡꯊꯣꯟꯗꯣ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯔꯝꯕ ꯄꯣꯠꯇꯨ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯗꯤ ꯑꯗꯨꯝ ꯅꯨꯡꯈ꯭ꯔꯥꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯅꯨꯡꯈ꯭ꯔꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯒꯅꯦꯕ ꯊꯥꯛꯇꯣ ꯍꯟꯊꯈ꯭ꯔꯅꯦꯕꯀꯣ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯒꯗꯕꯅꯦꯕ ꯍꯦꯛꯇ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯕ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯔꯤꯆꯥꯔꯖ ꯈꯔ ꯀꯥꯞꯄ ꯃꯗꯨꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯊꯥꯖꯈꯤꯗꯅ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦꯀꯣ ꯌꯦꯡꯕꯤꯌꯨ ꯁꯣꯔꯣꯛꯀ ꯆꯠꯂꯤꯕ ꯕꯖꯥꯔ ꯑꯌꯥꯝꯕꯅ ꯄꯥꯈꯪ ꯀꯌꯥ ꯌꯥꯎꯗꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯅ ꯆꯠꯄꯅꯤ ꯁꯣꯔꯣꯛꯁꯤꯗꯀꯣ ꯄꯥꯈꯪꯁꯤꯡ ꯀꯌꯥ ꯀꯣꯏꯕ ꯆꯠꯇꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯄꯥꯈꯪꯁꯤꯡꯅ ꯃꯌꯨꯝ ꯁꯦꯟꯅꯔ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯁꯤꯡꯅ ꯄꯥꯈꯪ ꯁꯥꯔꯒ ꯗ꯭ꯔꯦꯁꯁꯤ ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯇꯣꯡꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯈꯪ ꯁꯥꯔ ꯆꯠꯄꯅꯦ ꯅꯨꯄꯤ ꯃꯈꯩꯅ ꯄꯪꯊꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥ ꯈꯔꯗꯀꯣ ꯃꯗꯨ ꯄꯪꯊꯕꯤꯒꯅꯨ ꯃꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯒꯅꯤ ꯀꯣꯝꯗ ꯄꯨꯊꯕ ꯍꯥꯏꯗꯣ ꯃꯥꯅꯗꯤ ꯄꯥꯈꯪꯅꯦꯅ ꯈꯪꯉꯗꯣꯏꯅꯤ ꯆꯦꯜꯂꯀꯥꯟꯗꯗꯤ ꯃꯆꯥ ꯂꯩꯔꯝꯃꯦ ꯍꯥꯏꯅꯤ ꯑꯗꯩꯗꯤ ꯀꯥꯏꯅꯔꯅꯤ ꯑꯩ ꯃꯆꯥ ꯂꯩꯔꯝꯃꯦ ꯃꯉꯣꯟꯗ ꯂꯩꯔꯣꯏꯅ ꯑꯁꯤꯒꯨꯝꯕꯗꯩ ꯃꯥꯗꯣ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯋꯥꯕꯗ ꯇꯥꯔꯦꯕ ꯑꯗꯨ ꯇꯥꯗ꯭ꯔꯤꯉꯩꯗꯃꯛꯇ ꯑꯩꯅ ꯂꯥꯏꯐꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯩꯅꯣ ꯑꯩ ꯍꯥꯏꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯣꯏꯁꯤꯜꯂꯛꯏꯁꯦ ꯍꯧꯖꯤꯛꯁꯤ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯦꯀꯣ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯅꯨꯄꯤ ꯊꯤꯕ ꯃꯤꯅ ꯄꯥꯈꯪ ꯁꯥꯔꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯅ ꯄꯥꯈꯪ ꯁꯥꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯃꯁꯨꯗꯤ ꯂꯩꯕ ꯑꯗꯨ ꯄꯥꯈꯪꯒ ꯁꯥꯗꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯒꯗꯨ ꯄꯨꯔꯥ ꯄꯥꯈꯪꯅ ꯌꯧꯄꯣꯟꯇꯦꯗ ꯃꯣꯏ ꯅꯥꯟꯕꯁꯤꯗ ꯍꯥꯏꯅ ꯀꯥꯟꯅꯄꯣꯟꯇꯦ ꯌꯥꯝ ꯅꯥꯟꯕꯅꯤ ꯄꯥꯈꯪ ꯁꯥꯕ ꯃꯈꯩꯁꯦ ꯄꯥꯈꯪꯅ ꯃꯃꯣꯠ ꯇꯩꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯊꯥꯒꯠꯀꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯂꯥꯏꯐꯁꯤ ꯊꯥꯒꯠꯀꯅꯤꯀꯣ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯍꯦꯛ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯐꯥꯎ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯕ ꯉꯝꯃꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩ ꯂꯥꯏꯐꯁꯨ ꯊꯥꯕ ꯉꯝꯃꯣꯏꯀꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤꯅꯤ ꯑꯩꯅ ꯂꯥꯏꯐ ꯊꯥꯕ ꯉꯝꯖꯔꯤꯁꯤ ꯑꯗꯣ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯃꯤꯅꯠ 11 ꯉꯥꯏꯔꯦ ꯂꯥꯏꯐꯁꯤ ꯂꯣꯏꯒꯗꯕꯀꯣ 11 ꯃꯤꯅꯠ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯌꯥꯝ ꯂꯥꯏꯐꯇ ꯌꯦꯡꯕ ꯅꯠꯇꯕ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯑꯣꯕ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯤꯃꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯊꯥꯖꯕꯁꯤ ꯇꯣꯛꯄꯤꯌꯣꯕꯀꯣ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯃꯨꯟꯅ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯣꯅꯣ ꯆꯨꯕꯤꯀꯣ ꯁꯣꯅꯣ ꯆꯨꯕꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯀꯣ ꯐꯃꯨꯡꯗ ꯂꯩꯕꯅꯤ ꯁꯣꯅꯣ ꯆꯨꯕꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯨꯏꯔꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯂꯥꯏꯚꯇ ꯎꯈꯤꯗꯕꯀꯣ ꯉꯁꯤꯗꯤ ꯆꯪꯉꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯃꯦꯟ ꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯀꯦꯞꯁꯟꯗꯤ ꯌꯨꯇꯨꯕ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯀꯦꯞꯁꯟꯗꯤ ꯏꯕꯅꯤꯀꯣ ꯑꯩꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯀꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯁꯥ ꯉꯝꯗꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯁꯣꯅꯣ ꯆꯨꯕꯤ ꯑꯩꯅꯕꯨ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯈꯤꯛꯄꯗꯨꯗ ꯈꯔ ꯆꯣꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯔꯨꯝ ꯍꯧꯒꯦ ꯇꯧꯈꯠꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯐꯃꯨꯡꯗꯤ ꯍꯧꯒꯠꯇ꯭ꯔꯦ ꯆꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯂꯣꯛ ꯈꯔ ꯂꯩꯕꯗ ꯊꯕꯤ ꯈꯔ ꯍꯥꯞꯆꯤꯜꯂꯨꯔꯦ ꯊꯕꯤ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯑꯔꯨꯝ ꯍꯧꯒꯦ ꯇꯧꯈꯠꯂꯛꯄꯅꯤ ꯁꯣꯅꯣ ꯆꯨꯕꯤ ꯑꯗꯨ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯂꯥꯏꯚꯁꯤ ꯑꯍꯥꯟꯕꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯩꯁꯨ ꯂꯣꯛꯇ ꯊꯨꯡꯕ ꯅꯠꯇꯦ ꯄꯨꯛꯁꯨ ꯅꯥꯕꯀꯣ ꯆꯥꯛꯈꯥꯎ ꯀꯦꯁꯀꯨꯝꯕ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯆꯥꯛꯈꯥꯎ ꯀꯦꯁ ꯂꯩꯌꯦꯕꯀꯣ ꯄꯨꯛꯁꯨ ꯅꯥꯏꯌꯦꯕ ꯑꯗꯣ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯩ ꯂꯩꯔꯝꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯁꯣꯅꯣ ꯆꯨꯕꯤ ꯇꯥꯔꯝꯃꯔꯣꯏꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩ ꯀꯧꯇꯥꯗꯩꯅꯦꯀꯣ ꯀꯧꯇꯥ ꯀꯔꯥꯏ ꯋꯥꯏꯅꯣ ꯁꯣꯅꯣ ꯆꯨꯕꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯀꯣ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ
ꯀ꯭ꯋꯥꯛꯇꯥꯗꯩꯅꯦꯗꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯕꯖꯥꯔ ꯍꯥꯏꯀꯣ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯅꯦ. ꯑꯗꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯁꯣꯅꯣ ꯆꯨꯕꯤꯁꯦ? ꯍꯥꯏꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯀꯣ ꯁꯣꯅꯣ ꯆꯨꯕꯤꯁꯦ. ꯃꯔꯝꯗꯤ ꯑꯩꯅ ꯍꯪꯉꯛꯏꯁꯦ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ. ꯃꯃꯥꯡꯗꯀꯣ ꯑꯦꯀꯥꯎꯟꯅ ꯅꯨꯄꯤꯒꯤ ꯑꯦꯀꯥꯎꯟ ꯑꯣꯏꯕ ꯃꯃꯤꯡꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗ ꯍꯪꯖꯕꯅꯦ. ꯁꯣꯅꯣꯆꯨꯕꯤ ꯑꯩ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯑꯦ ꯁꯣꯅꯣꯆꯨꯕꯤ ꯍꯥꯏꯁꯤ ꯅꯨꯄꯥꯔꯣ? ꯅꯠꯇꯦ ꯁꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯀꯣ. ꯑꯗꯣ ꯁꯣꯅꯣꯆꯨꯕꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯈꯪꯗꯦꯍꯦ ꯈꯪꯗꯦ ꯀꯥꯏꯅ. ꯈꯪꯉꯦꯍꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀ꯭ꯂꯥꯁ. ꯈꯪꯉꯦꯍꯦ ꯈꯪꯗ꯭ꯔꯗꯤ ꯀꯥꯏ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯀꯣ. ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀ꯭ꯂꯥꯁ ꯇꯨꯌꯦꯜꯞ ꯑꯣꯀꯦ. ꯀ꯭ꯂꯥꯁ ꯇꯨꯌꯦꯜꯞ ꯇꯝꯃꯤꯕ ꯍꯧꯖꯤꯛ ꯑꯣꯀꯦ. ꯃꯤꯡ ꯑꯁꯦꯡꯕꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯁꯣꯅꯣꯆꯨꯕꯤ? ꯑꯣ ꯑꯩ ꯍꯥꯟꯅ ꯈꯪꯉꯦꯕꯀꯣ. ꯑꯗꯨ ꯅꯃꯥꯟꯅꯕꯤꯈꯩꯗ ꯁꯤꯌꯥꯔ ꯈꯔ ꯇꯧꯊꯣꯛꯎꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯀꯣ. ꯃꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯀꯩ ꯍꯥꯏꯈ꯭ꯔꯃꯣ? ꯇꯧꯒꯦ. ꯁꯤꯌꯥꯔ ꯈꯔ ꯇꯧꯊꯣꯛꯑꯣꯕꯀꯣ. ꯍꯥꯏꯗꯣꯔꯛꯑꯣ ꯀꯩꯅꯣ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗ ꯀꯥꯏꯕ꯭ꯔꯣ? ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤꯗ ꯁꯣꯅꯣꯆꯨꯕꯤꯅ ꯂꯥꯟꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯩ ꯀꯩꯝ ꯈꯟꯕ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯅꯣ. ꯃꯤꯡ ꯍꯩꯗꯣꯛꯄ ꯌꯥꯗꯦꯕ ꯍꯥꯏꯀꯣ ꯃꯤꯡ ꯍꯩꯗꯣꯛꯄ ꯌꯥꯗꯤꯌꯦ. ꯏꯁ ꯀꯥꯏꯌꯦ ꯍꯥꯏꯀꯣ ꯃꯤꯡ ꯍꯩꯗꯣꯛꯄꯗ ꯀꯔꯤ ꯀꯥꯏꯕꯅꯣ? ꯑꯗꯣ ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯈꯪꯉꯕꯣ ꯁꯣꯅꯣꯆꯨꯕꯤ? ꯅꯪꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯈꯪꯕ꯭ꯔꯥ? ꯅꯪꯁꯦ ꯑꯗꯨꯝ ꯑꯩꯒ ꯊꯦꯡꯅꯔꯤꯗꯨꯗꯤ ꯍꯥꯏꯀꯣ. ꯅꯪꯁꯦ ꯑꯗꯨꯝ ꯑꯩꯒ ꯊꯦꯡꯅꯔꯤꯗꯨꯗꯤ ꯍꯥꯏꯀꯣ. ꯀꯗꯥꯏꯗ ꯊꯦꯡꯅꯕꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯤꯕꯣ? ꯔꯥꯍꯨꯜ ꯅꯠꯇ꯭ꯔꯣ ꯍꯥꯏꯀꯣ. ꯔꯥꯍꯨꯜꯅꯦ ꯔꯥꯍꯨꯜꯅꯦ ꯔꯥꯍꯨꯜ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯣ. ꯔꯥꯍꯨꯜꯅꯦ. ꯉꯔꯥꯡꯒꯤꯔꯣ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯔꯣ? ꯃꯥꯔꯀꯦꯠꯇ ꯍꯥꯏꯀꯣ ꯃꯥꯔꯀꯦꯠꯇ ꯊꯦꯡꯅꯩꯌꯦ. ꯀꯔꯝꯕ ꯃꯥꯔꯀꯦꯠꯇꯅꯣ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯦ? ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯅꯦ. ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ. ꯎꯝ ꯎꯝꯕꯨ ꯃꯥꯔꯀꯦꯠꯇ꯭ꯔꯣ ꯑꯗꯒꯤ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯥꯔꯀꯦꯠꯇꯔꯣ ꯀꯔꯝꯕ ꯃꯥꯔꯀꯦꯠꯇꯅꯣ ꯅꯪꯅ ꯑꯩ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯦ? ꯊꯤꯡꯉꯦꯜ ꯂꯩꯀꯥꯏ ꯍꯥꯏꯀꯣ. ꯊꯤꯡꯉꯦꯜ ꯂꯩꯀꯥꯏ ꯃꯥꯔꯀꯦꯠꯇ ꯑꯣ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏꯁꯤ ꯑꯩ ꯍꯟꯗꯛꯇꯤ ꯆꯠꯇ꯭ꯔꯦ ꯃꯥꯔꯀꯦꯠꯇꯀꯣ ꯃꯃꯥꯡꯒꯤꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯩ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄꯗꯨꯗ ꯎꯔꯝꯒꯅꯤ. ꯑꯗꯨ ꯃꯤꯡꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯨ ꯀꯩꯅꯣꯅꯦ ꯁꯣꯅꯣꯆꯨꯕꯤ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ. ꯍꯥꯟꯅ ꯊꯦꯡꯅꯩ ꯍꯥꯏꯀꯣ. ꯊꯦꯡꯅꯔꯝꯒꯅꯤꯗ ꯊꯦꯡꯅꯕꯕꯨꯗꯤ ꯑꯩꯅꯗꯤ ꯅꯪ ꯈꯪꯗꯕ ꯑꯗꯨꯗꯅꯤꯗ. ꯎꯔꯒꯕꯨꯗꯤ ꯈꯪꯒꯅꯤ. ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯐꯣꯇꯣ ꯀꯩꯅꯣ ꯇꯧꯗꯦ. ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯁꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯤ ꯊꯥꯔꯣꯏꯒꯦ ꯇꯧꯔꯝꯃꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯆꯥꯛꯈꯥꯎꯁꯤ ꯁꯣꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯨꯗ ꯏꯁ ꯑꯗꯨꯝ ꯅꯣꯛꯆꯤꯜꯂꯤꯗꯣ. ꯏꯁ ꯑꯗꯨꯝ ꯅꯣꯛꯆꯤꯜꯂꯤꯗꯣ ꯍꯩꯀꯣ. ꯅꯣꯛꯁꯤꯜꯂꯛꯄꯗꯤ ꯃꯌꯥꯝ ꯑꯃ ꯅꯣꯛꯆꯤꯜꯂꯛꯑꯦ ꯑꯩ ꯊꯦꯡꯅꯕꯗꯀꯣ ꯁꯨꯝ ꯅꯣꯛꯑꯦ ꯈꯣꯠꯂꯛꯑꯦ ꯅꯣꯛꯄꯕꯨꯗꯤ ꯃꯌꯥꯝ ꯅꯣꯛꯑꯦ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯅꯣꯛꯁꯤꯜꯂꯤꯗꯣ ꯀꯔꯝꯕꯗ ꯀꯔꯝꯕ ꯑꯩ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯣꯛꯂꯛꯄ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝ ꯑꯣꯏꯕꯅꯤꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯈꯪꯉꯒꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯤꯃꯣ ꯚꯥꯏ ꯍꯥꯏꯀꯣ ꯑꯁ ꯀꯩꯗꯧꯅꯤ ꯚꯥꯏ ꯁꯨꯝ ꯍꯛꯆꯥꯡꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯅꯕꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯂꯥꯏꯞ ꯊꯥꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯧꯁꯨ ꯀꯧꯔꯤꯅꯔꯤꯗꯨꯗꯤ ꯍꯥꯏꯀꯣ ꯀꯧꯁꯨ ꯀꯧꯅꯩꯑꯕ ꯁꯣꯅꯣ ꯆꯨꯕꯤ ꯍꯁ ꯀꯩꯅꯣ ꯍꯥꯏꯔꯁꯤꯕꯣ ꯀꯧꯁꯨ ꯀꯧꯅꯩꯌꯦ ꯑꯁ ꯈꯪꯗꯦ ꯎꯔꯀꯥꯟꯗ ꯈꯪꯉꯅꯤ ꯑꯗꯨꯗꯤ ꯍꯟꯗꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯈꯪꯅꯉꯥꯏ ꯅꯪ ꯇꯧꯔꯛꯑꯣ ꯑꯩ ꯕꯖꯥꯔꯗꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯇꯧ ꯂꯩꯀꯣ ꯎꯝ ꯃꯌꯥꯝ ꯅꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯃꯦ ꯍꯥꯏꯀꯣ ꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯃꯕ ꯀꯩꯅꯣꯅꯦ ꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯃꯦ ꯍꯥꯏꯀꯣ
ꯀꯌꯥꯝ ꯀꯨꯏꯔꯝꯃꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤꯁꯦ ꯁꯣꯅꯣ ꯆꯨꯕꯤ? ꯀꯃꯦꯟ ꯊꯝꯕꯤꯔꯛꯑꯣ꯫ ꯀꯨꯏꯔꯦ ꯃꯥꯏꯕ ꯐꯥꯎꯋꯦꯅ ꯇꯧꯅꯕꯗꯨꯗ ꯍꯥꯏꯀꯣ꯫ ꯑꯣ ꯀꯨꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤ 2022ꯒꯤ ꯋꯥꯔꯤꯅꯤꯀꯣ꯫ 2022ꯒꯤ ꯋꯥꯔꯤꯅꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯃꯥꯏꯕ ꯐꯥꯎꯔꯤꯗꯨꯀꯣ꯫ ꯍꯣꯏ ꯂꯥꯛꯄꯕꯨꯗꯤ ꯃꯤ ꯂꯥꯏꯌꯦꯡꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯃꯀꯣ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄꯗꯨ ꯎꯔꯝꯒꯅꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯃꯥꯏꯕ ꯐꯥꯎꯔꯤꯗꯨꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯥꯏꯀꯣ꯫ ꯍꯧꯖꯤꯛꯅ ꯑꯍꯜ ꯑꯣꯏꯔꯕꯣ ꯅꯍꯥꯟꯋꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯕ ꯍꯧꯖꯤꯛꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯕ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯥꯏꯀꯣ꯫ ꯑꯛꯕꯔ ꯕꯥꯏꯁꯤ ꯑꯛꯕꯔ ꯀ꯭ꯋꯥꯛꯇꯥ ꯑꯛꯕꯔ ꯕ꯭ꯂꯣꯛꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯀꯣ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ꯫ ꯑꯣ ꯍꯧꯖꯤꯛꯅ ꯀ꯭ꯂꯥꯁ 12 ꯀꯥꯔ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯀꯣ 2012 ꯃꯇꯝ ꯀ꯭ꯂꯥꯁ 9ꯒꯨꯝꯕ ꯀꯥꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯒꯦ ꯀ꯭ꯂꯥꯁ 12 ꯁꯤꯕꯣ ꯁꯕꯖꯦꯛꯅ ꯀꯔꯤ ꯂꯧꯕ? ꯍꯟꯗꯛꯇꯤ ꯈꯔ ꯅꯩꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤꯀꯣ ꯈꯔ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯩꯁꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯇꯣꯏꯁꯦ꯫ ꯁꯥꯏꯟꯁ ꯂꯧꯋꯤꯀꯣ ꯑꯣꯀꯦ꯫ ꯌꯣꯔ ꯑꯦꯝ ꯏꯟ ꯂꯥꯏꯐꯇꯤ ꯀꯩꯅꯣ? ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯂꯧꯔꯤꯗꯣ ꯗꯣꯛꯇꯔ ꯇꯝꯒꯦ ꯍꯥꯏꯔꯤꯔꯣ? ꯁꯦꯀꯦꯟꯗ꯭ꯔꯤꯗ ꯇꯝꯃꯤꯀꯣ꯫ ꯃꯣꯏꯔꯥꯡ ꯁꯦꯀꯦꯟꯗ꯭ꯔꯤꯔꯣ ꯀꯨꯝꯕꯤ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗ꯭ꯔꯤꯔꯣ ꯀꯔꯝꯕ ꯁꯦꯀꯦꯟꯗ꯭ꯔꯤꯅꯣ? ꯃꯣꯏꯔꯥꯡꯒꯤꯁꯨ ꯂꯩꯔꯦ ꯀꯨꯝꯕꯤꯒꯤꯁꯨ ꯂꯩꯗꯅ꯫ ꯑꯗꯩ ꯑꯩꯈꯣꯏ ꯀꯣꯛꯇꯥꯏꯁꯨ ꯂꯩꯔꯅꯤꯀꯣ ꯀꯣꯛꯇꯥꯏꯁꯤ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯆꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ꯫ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯃꯨꯛꯀꯤ ꯑꯗꯨꯝ ꯆꯪꯉꯅꯤꯗ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕ ꯀꯥꯟꯗꯀꯣ ꯃꯣꯏꯔꯥꯡꯅꯦ ꯍꯥꯏꯀꯣ꯫ ꯑꯠꯆꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯣꯅꯣꯆꯨꯕꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯑꯦꯝ ꯏꯁ ꯐꯥꯔꯃꯥꯁꯤ ꯇꯧꯒꯦ ꯈꯜꯂꯤ ꯈꯪꯗꯦ꯫ ꯇꯧꯒꯗꯝꯃꯤ ꯀꯩꯅꯣ ꯈꯜꯂꯤ ꯈꯪꯗꯦ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ? ꯂꯣꯏꯁꯤꯜꯂꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯤꯗ꯫ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯁꯤꯁꯇꯔꯁꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯁꯇꯔꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯃꯦ ꯑꯩꯗꯤ ꯁꯤꯁꯇꯔꯁꯤ ꯈꯪꯗ꯭ꯔꯦꯕ ꯂꯨꯔꯤꯕ ꯑꯃꯅꯀꯣ꯫ ꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ꯫ ꯁꯨꯝ ꯈꯜꯂꯤ ꯍꯥꯏꯕ ꯑꯜꯂꯥꯅ ꯑꯃꯟꯕꯤꯕꯨ ꯑꯣꯏꯁꯅꯨ ꯗꯨꯋꯥ ꯇꯧꯕꯤꯔꯣ ꯇꯧꯖꯔꯛꯀꯦ ꯗꯨꯋꯥ ꯇꯧꯖꯒꯦ ꯃꯇꯦꯡꯁꯨ ꯄꯥꯡꯖꯒꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯗꯣꯏꯅꯤ ꯑꯜꯂꯥꯅ ꯑꯩꯈꯣꯏ ꯏꯆꯟꯅ ꯅꯤꯡꯉꯤꯗꯨꯃꯛ ꯑꯜꯂꯥꯅ ꯊꯨꯡꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯗꯨꯋꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯦ ꯈꯜꯂꯤ ꯇꯨꯡꯗ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯤꯌꯦ ꯁꯤꯁꯇꯔ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯣꯅꯣ ꯆꯨꯕꯁꯤ ꯁꯛꯇꯤ ꯈꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯛ ꯂꯣꯠꯄ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯕꯨꯗꯤ ꯅꯣꯏꯅ ꯈꯪꯗꯣꯛꯄꯤꯔꯦ ꯑꯩꯅꯗꯤ ꯅꯣꯏ ꯈꯪꯗꯦꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯏꯅꯕꯨꯗꯤ ꯑꯩ ꯈꯪꯕꯤꯔꯦ ꯑꯩꯅꯗꯤ ꯇꯧ ꯅꯣꯏꯗꯤ ꯑꯩ ꯈꯪꯕꯤꯔꯦ ꯑꯩꯅꯗꯤ ꯅꯈꯣꯏ ꯈꯪꯗꯦꯕ ꯁꯤꯗꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯈꯪꯅꯉꯥꯏꯒꯤ ꯏꯁ ꯌꯨꯇꯨꯕꯔꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯍꯥꯏꯀꯣ ꯅꯍꯥꯟꯋꯥꯏ ꯔꯥꯍꯨꯜ ꯁꯥꯕꯗꯨꯅ ꯀꯩꯅꯣꯅꯤꯗ ꯁꯥꯕꯤꯔ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯄꯨꯜꯂꯒ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯇꯧꯔꯝꯕ ꯍꯧꯖꯤꯛꯅꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯂꯥꯛꯄꯅꯤꯗ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯈꯣꯏ ꯏꯟꯚꯣꯜ ꯇꯧꯕꯅꯤ ꯌꯥꯎꯁꯤꯟꯕꯅꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯀꯨꯏꯔꯦꯗ 2019ꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣꯀꯣ 20ꯒꯤ ꯑꯣꯏꯕꯅꯤ ꯔꯥꯍꯨꯜꯒꯤꯗꯨꯀꯣ ꯁꯤꯡꯒꯜ ꯏꯁ ꯕꯦꯁ ꯄꯥꯔꯠ 1ꯗꯣ ꯔꯥꯍꯨꯜ ꯁꯥꯕꯒꯤꯗꯣ 2022 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ 20 ꯑꯣꯏꯕꯅꯦ ꯁꯤꯡꯒꯜ ꯏꯟ ꯕꯦꯁꯇꯣ ꯑꯗꯨꯒ ꯑꯩ ꯁꯤꯁꯤꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜꯅꯤ ꯑꯥꯏ ꯄꯤ ꯀꯦ ꯍꯥꯡꯕꯕꯨꯗꯤ ꯆꯦꯅꯦꯜ ꯍꯥꯡꯕꯕꯨꯗꯤ 2021ꯗ ꯑꯩ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯦꯕ
ꯑꯗ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯒꯤ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯀꯥꯟꯗ ꯍꯥꯏꯀꯣ ꯚꯤꯗꯤꯑꯣꯁꯤ ꯑꯩ 2021ꯗ ꯑꯩ ꯌꯨꯇꯨꯞ ꯆꯦꯅꯦꯜꯗꯤ ꯍꯥꯡꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯊꯥꯒꯠꯂꯝꯃꯦ ꯊꯥꯒꯠꯂ ꯃꯇꯨꯡꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯀꯩ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯁꯕꯤꯔ ꯑꯍꯃꯠ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯊꯕꯛꯁꯤ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯖꯤꯔꯣ ꯅꯣꯂꯦꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯌꯨꯇꯨꯞꯀꯤ ꯀꯩ ꯑꯥꯏꯗꯤꯌꯥ ꯖꯤꯔꯣ ꯅꯣꯂꯦꯖ ꯇꯧꯗ ꯃꯇꯝꯗꯨ ꯇꯧꯔꯝꯃꯤꯗꯨꯗꯤ ꯃꯥꯒꯤꯗꯨꯗ ꯆꯠꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝ ꯑꯦꯛꯇꯤꯡꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕ ꯈꯣꯠꯄꯗꯣ ꯈꯛꯇꯪ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜꯅꯦꯕꯀꯣ ꯃꯃꯥꯡꯗꯕꯨꯗꯤ ꯁꯃꯤꯔ ꯑꯥꯏ ꯄꯤ ꯀꯦꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯍꯟꯗꯛꯁꯤ ꯆꯦꯟꯖ ꯇꯧꯊꯣꯛꯑꯒ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯅꯦꯕ ꯑꯣꯟꯊꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯞꯁꯤꯔꯣ ꯈꯜꯂꯤꯃꯦ ꯑꯣꯡꯂꯤ ꯃꯨꯛꯕꯥꯡꯒꯤ ꯈꯛꯀꯤ ꯌꯥꯏꯌꯦ ꯇꯧꯋꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯇꯧꯁꯤꯜꯂꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔ ꯂꯣꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯕ꯭ꯂꯣꯛ ꯇꯨꯝ ꯅꯝꯃꯣ ꯑꯗꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯁꯤꯜꯂꯣ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯃꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯅꯕꯅꯦꯕꯀꯣ ꯁꯣꯅꯣ ꯆꯨꯕꯤ ꯑꯗꯣ ꯃꯤꯡ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯗꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯍꯧꯖꯤꯛꯇ ꯁꯥꯕꯤꯔ ꯍꯣꯏꯒ ꯄꯨꯟꯗ꯭ꯔꯕꯣ ꯍꯥꯏꯒꯣ ꯄꯨꯟꯗ꯭ꯔꯦꯗ ꯁꯥꯕꯤꯔ ꯍꯣꯏꯒ ꯍꯧꯖꯤꯛ ꯄꯨꯟꯗ꯭ꯔꯦꯗꯤ ꯃꯥ ꯑꯌꯥꯝꯕ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯄꯥꯟ ꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯄꯨꯟꯕ ꯉꯝꯗ꯭ꯔꯦꯗ ꯀꯨꯏꯔꯦꯗ ꯄꯨꯟꯈꯤꯗꯕ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯑꯍꯨꯝ ꯈꯔ ꯍꯦꯜꯂꯦꯗ ꯄꯨꯟꯗ꯭ꯔꯦꯗ ꯑꯁꯤꯅ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯌꯥꯎꯕꯅꯦ ꯑꯉꯥꯡ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯄꯨꯟꯗ꯭ꯔꯦ ꯇꯥꯏꯃꯤꯡꯁꯨ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯆꯥꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯟꯕꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯅꯅꯤ ꯍꯥꯡꯗꯣꯛꯑꯣ ꯇꯧꯕ ꯌꯥꯏꯀꯣ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ ꯃꯨꯁꯂꯤꯝ ꯅꯨꯄꯤꯅ ꯄꯛꯇꯦ ꯀꯥꯏꯅ ꯀꯩꯗꯧꯕꯩ ꯅꯣꯛꯅꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯃꯌꯥꯝ ꯇꯧꯅꯔꯤꯗꯨꯗꯤ ꯇꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇꯗꯤ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯍꯤꯖꯥꯞꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯨ ꯍꯤꯖꯥꯞ ꯀꯩꯅꯣ ꯇꯧ ꯗ꯭ꯔꯦꯁꯇꯨ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃ ꯇꯧꯕꯗꯨꯕꯨ ꯍꯧꯖꯤꯛ ꯀꯟꯅ ꯐꯥꯎꯒꯠꯂꯛꯏ ꯃꯨꯛꯕꯥꯡꯗ ꯁꯨꯝ ꯕꯦꯠ ꯀꯃꯦꯟ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯎꯐꯝ ꯊꯣꯛꯇꯦꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯅ ꯕꯦꯠ ꯀꯃꯦꯟ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯏꯅꯣ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯣꯏꯅꯦ ꯏꯁꯂꯥꯝꯒꯤ ꯗ꯭ꯔꯦꯁꯇꯤ ꯇꯧꯗꯗꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯀꯅꯥꯝꯇ ꯕꯦꯠ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕꯀꯣ ꯃꯤ ꯍꯥꯏꯁꯦ ꯑꯐꯕꯁꯨ ꯌꯥꯎꯅꯤ ꯅꯪ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯅꯤ ꯑꯗꯒꯤ ꯃꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯇꯪꯈꯥꯏ ꯑꯃꯅ ꯅꯨꯡꯁꯤꯅꯗꯦꯗ ꯈꯔ 50% ꯑꯃ ꯅꯨꯡꯁꯤꯗꯕꯤꯗꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯍꯥꯏꯁꯦ ꯅꯪ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯌꯨꯇꯨꯞꯇ ꯑꯗꯨꯝ ꯈꯪꯒꯅꯦꯕꯀꯣ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯂꯩ ꯂꯩꯇꯦꯁꯦ ꯂꯥꯏꯅ ꯈꯪꯕꯅꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯅꯪꯒ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯪꯒ ꯇꯧꯔꯤ ꯊꯕꯛꯇꯨꯗ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯝꯃꯁꯨ ꯑꯗꯒꯤ ꯅꯪꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯗꯤ ꯋꯥꯈꯟꯗ ꯄꯣꯖꯤꯇꯤꯕ ꯍꯥꯏꯗꯤ ꯑꯐꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯀꯣ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇꯗꯤ ꯁꯨꯛꯇꯧ ꯇꯧꯔꯨꯅꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯍꯟꯗꯛ ꯍꯣꯏ ꯃꯃꯥꯡꯗ ꯆꯦꯅꯦꯜꯁꯦ ꯍꯧꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯃꯦ ꯑꯗꯨ ꯑꯩ ꯍꯟꯗꯛ ꯇꯣꯛꯏꯁꯦ ꯑꯇꯩ ꯅꯠꯇꯕ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯕꯤꯗ ꯕ꯭ꯂꯣꯛꯀꯨꯝꯕ ꯂꯥꯏꯚꯀꯨꯝꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯆꯥꯅꯕ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯦꯝꯒꯦꯅ ꯑꯗꯨꯗ ꯑꯩꯁꯦ ꯕ꯭ꯂꯣꯛꯇ ꯑꯣꯟꯊꯣꯛꯄꯅꯦꯕ ꯑꯍꯥꯟꯕꯗꯤ ꯑꯩꯁꯦ ꯇꯤꯝꯋꯥꯛ ꯑꯣꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯄꯨꯊꯣꯛꯀꯦꯅ ꯑꯁꯥꯁꯤ ꯇꯧꯖꯔꯝꯕꯅꯦꯕ ꯑꯗꯨ ꯇꯧꯔꯝꯕꯗꯨ ꯇꯤꯝꯋꯥꯛ ꯑꯣꯏꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯉꯝꯃꯛꯇꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯅꯣ ꯆꯨꯕꯤ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔ ꯀꯔꯥꯏꯋꯥꯏꯅꯣ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯀꯦ ꯁꯛ ꯈꯪꯕ ꯑꯣꯏꯅ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯏꯌꯥꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯐꯥꯎꯔꯛꯀꯦ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯀꯩꯅꯣꯗ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯐꯣꯟ ꯐꯥꯎꯔꯛꯀꯦ ꯅꯣꯡ ꯀꯣꯏꯊꯣꯔꯛꯀꯦ ꯁꯛ ꯈꯪꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯀꯦꯕ ꯅꯪꯒꯤ ꯍꯥꯏꯕ ꯇꯜꯂꯁꯨꯀꯣ ꯑꯗꯣ ꯀꯣꯜꯗꯣ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯑꯗꯨꯀꯥꯟꯗ ꯑꯩ ꯀꯣꯏꯊꯣꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔꯁꯦ ꯑꯩꯕꯨꯅ ꯁꯛ ꯈꯪꯉꯒ ꯑꯩꯅ ꯁꯤꯁꯇꯔꯕꯨ ꯁꯛ ꯈꯪꯗꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯁꯣꯅꯣ ꯆꯨꯕꯤ
ꯏꯟꯁꯇꯥꯗ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯁꯣꯅꯣ ꯆꯨꯕꯤꯅ ꯍꯥꯡꯕꯅꯤ ꯅꯍꯥꯟ ꯑꯩꯅ ꯁꯣꯅꯣ ꯆꯨꯕꯤꯅ ꯏꯔꯦꯕ ꯊꯣꯛꯂꯛꯇꯦꯕ ꯑꯩꯅ ꯁꯣꯅꯣ ꯆꯨꯕꯤꯅ ꯏꯌꯦꯕꯀꯣ ꯑꯗꯨ ꯅꯪꯒꯤꯗꯣ ꯊꯣꯛꯂꯛꯇꯦꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯁꯇꯔꯁꯦ ꯑꯩ ꯁꯛ ꯈꯪꯅꯤꯡꯕꯩꯅꯦꯍꯦ ꯑꯃꯨꯛ ꯋꯥꯈꯟꯗꯣ ꯂꯥꯟꯅ ꯈꯟꯈꯤꯅꯤꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯅꯝꯕꯔ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯒꯤ ꯄꯤꯔꯛꯎꯔꯥ ꯁꯣꯅꯣ ꯆꯨꯕꯤꯅ ꯍꯥꯡꯕꯅꯤ ꯍꯥꯏꯀꯣ ꯑꯗ ꯑꯦꯐ.ꯕꯤꯗꯤ ꯄꯥꯏꯗ꯭ꯔꯕ ꯑꯩ ꯂꯥꯏꯞꯁꯦ ꯃꯤꯅꯠ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯁꯣꯅꯣ ꯆꯨꯕꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯐ.ꯕꯤꯗꯤ ꯄꯥꯏꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯅꯍꯥꯟ ꯑꯩꯅ ꯏꯟꯁꯇꯥ ꯆꯪꯀꯥꯟꯗ ꯎꯗꯦꯕ ꯊꯣꯛꯂꯛꯇꯦꯕ ꯑꯩꯅ ꯏꯕꯗ ꯁꯣꯏꯕꯩꯔꯥ ꯁꯤꯗ ꯂꯩ ꯅꯪꯒꯤ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗꯣ ꯁꯣꯅꯣ ꯆꯨꯕꯤ ꯏꯔꯤ ꯆꯨꯝꯅ ꯏꯗꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯟꯁꯇꯥꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄ꯭ꯔꯥ ꯐꯔꯦ ꯑꯩ ꯁꯣꯅꯣ ꯆꯨꯕꯤꯅ ꯏꯟꯁꯇꯥꯗ ꯌꯦꯡꯉꯒꯦꯀꯣ ꯁꯣꯅꯣ ꯆꯨꯕꯤ ꯑꯥꯏ ꯃꯆꯥ ꯑꯣꯏꯕꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯂꯥꯏꯐꯁꯦ ꯊꯥꯕ ꯍꯧꯔꯛꯄꯗꯩꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯅ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ